ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ꯫ ꯄꯣꯏꯅꯨ ꯃꯇꯝ ꯂꯣꯏꯔꯛꯄꯒꯤ ꯀꯔꯤ ꯊꯕꯛ ꯁꯨꯒꯅꯤ ꯈꯪꯅꯗꯕ ꯇꯥꯟꯖꯥꯗꯨꯅꯤ꯫ ꯊꯦꯝꯕꯨꯡ ꯃꯈꯣꯡ ꯀꯔꯟ ꯆꯠꯇꯨꯅ ꯁꯪꯒꯣꯏꯗꯨꯒꯤ ꯐꯛꯂꯥꯡꯗ ꯉꯥꯊꯗꯨꯅ ꯐꯝꯂꯒ ꯀꯔꯤ ꯊꯕꯛ ꯁꯨꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯂꯧ ꯌꯩꯕ ꯃꯇꯝꯗꯗꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯣ꯫ ꯁꯦꯟꯒꯁꯤꯅ ꯆꯣꯞ ꯆꯣꯞ ꯐꯪꯂꯤ꯫ ꯂꯣꯏꯁꯤꯟꯕꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯣ꯫ ꯅꯨꯡꯁꯤꯠꯇꯒꯤ ꯍꯦꯟꯅ ꯌꯥꯡꯉꯤꯅꯤ ꯁꯦꯟꯅ ꯐ꯭ꯔꯤꯈꯥꯎꯗꯒꯤ ꯄꯥꯏꯊꯣꯛꯈꯤꯕꯗꯣ꯫ ꯇꯔꯨꯕꯤ ꯂꯧꯕꯨꯛꯇꯒꯤ ꯄꯦꯔꯨꯛ ꯍꯦꯛꯂꯨꯔꯒ ꯀꯥꯔꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯁꯪꯒꯣꯏꯗ ꯉꯥꯔꯒ ꯃꯈꯣꯡꯒ ꯀꯔꯟ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇ꯭ꯔꯗꯤ ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯑꯣꯏꯔꯦꯀꯣ꯫ ꯃꯤꯅ ꯈꯥ ꯋꯥꯡ ꯈꯪꯗꯒꯩ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯊꯤꯕꯗ꯫ ꯑꯩꯒꯤꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯠꯇꯦꯅꯦ꯫ ꯀꯔꯤꯊꯕꯛ ꯁꯨꯁꯤꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯇꯧꯔꯤꯕꯅꯤꯅꯦ ꯅꯨꯄꯤ ꯅꯪꯕꯣ꯫ ꯋꯥꯈꯜ ꯇꯧꯅꯤ, ꯌꯥꯝ ꯐꯖꯅ ꯋꯥꯈꯜ ꯇꯧꯅꯤꯕ ꯃꯣꯏ ꯇꯥꯗꯒꯤꯗꯣ꯫ ꯌꯥꯝ ꯇꯧꯅꯤꯕ꯫ ꯐꯛꯂꯥꯡꯗ ꯉꯥꯔꯝꯕꯗꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯁꯨꯝ ꯅꯥꯟꯊꯔꯛ, ꯈꯖꯤꯛ ꯈꯖꯤꯛ ꯁꯨꯝ ꯅꯥꯟꯊꯔꯛ꯫ ꯀꯣꯟꯅ ꯊꯪꯗ ꯁꯪꯒꯣꯏꯒꯤ ꯂꯩꯔꯪ ꯑꯁꯤꯗꯅꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯒꯗꯕꯒꯤ ꯋꯥꯈꯜ ꯈꯨꯇꯧꯅꯤ꯫ ꯌꯥꯝ ꯆꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯤ ꯑꯣꯏꯔꯗꯤ ꯇꯨꯝꯃꯔꯣꯏꯅꯦꯀꯣ ꯅꯨꯄꯤ꯫ ꯑꯩꯅ ꯏꯇꯥꯎ ꯃꯥꯂꯪꯕꯒ ꯑꯃꯨꯛꯇ ꯎꯅꯔꯨꯒꯦ꯫ ꯇꯥꯗ ꯃꯥꯂꯪꯕꯨ ꯎꯅꯔꯒ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯀꯔꯤ ꯊꯕꯛ ꯁꯨꯔꯤꯒꯦ ꯍꯪꯕꯒꯤ ꯇꯧꯕꯅꯤꯅꯦ ꯅꯨꯄꯤ ꯅꯪꯕꯣ꯫ ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯏꯁꯧꯅ ꯃꯥꯡ ꯊꯥꯕꯗꯣ ꯇꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗꯗꯤ꯫ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯄꯁꯨ ꯅꯠꯇꯕꯁꯤꯗ꯫ ꯑꯩꯁꯨ ꯄꯥꯡꯅꯤꯡꯉꯤꯅꯦ ꯃꯣꯏ ꯇꯥꯗꯒꯤ ꯃꯇꯦꯡ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯁꯨꯕ ꯌꯥꯕ ꯊꯕꯛꯁꯤꯕꯨ ꯀꯔꯝꯕ ꯊꯕꯛꯅꯣꯕ? ꯂꯧꯔꯥꯡ ꯁꯨꯕ ꯃꯇꯝꯗ ꯈꯛꯇꯅꯤ ꯁꯦꯜ ꯈꯔ ꯊꯣꯛꯂꯤꯕ ꯅꯨꯄꯤ ꯑꯩꯈꯣꯏꯅ꯫ ꯂꯧꯔꯣꯛ ꯃꯇꯝ ꯂꯣꯏꯈ꯭ꯔꯕꯗꯤ ꯁꯦꯜꯁꯤ ꯀꯤꯃ ꯊꯣꯛꯄ ꯅꯠꯇꯦ ꯂꯩꯀꯥꯏꯁꯤꯒꯤ ꯅꯨꯄꯤ ꯑꯌꯥꯝꯕ꯫ ꯈꯔ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯒꯤ ꯅꯨꯄꯤꯁꯤꯡꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯕ, ꯂꯩꯀꯥꯏꯗ ꯂꯩꯗꯨꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨ ꯈꯪꯂꯕꯗꯤ ꯋꯥꯗꯣ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯕ ꯀꯣ꯫ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯅ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯕ, ꯑꯋꯥꯕ ꯏꯃꯨꯡꯅ ꯄꯪꯋꯥꯗ ꯋꯥꯕ, ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯨꯟꯁꯤ ꯍꯥꯏꯁꯦ꯫ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯦ ꯊꯦꯝꯕꯨꯡ꯫ ꯊꯥꯗꯣꯏ ꯃꯃꯥꯗ ꯀꯟꯅ ꯉꯪꯂꯤ ꯁꯥꯒꯩꯒꯤ ꯃꯕꯨꯡꯁꯤꯡꯒ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ꯫ ꯃꯃꯥ ꯃꯦꯝꯃꯅꯗꯤ ꯆꯠꯍꯟꯅꯤꯡꯗ꯭ꯔꯤ ꯃꯆꯥꯅꯨꯄꯤꯕꯨ꯫ ꯊꯥꯗꯣꯏ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯑꯩ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯕꯅꯤꯀꯣ꯫ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯅꯪꯕꯣ꯫ ꯅꯪꯒꯤ ꯕꯥꯖꯤꯅꯁꯨ ꯌꯥꯔꯣꯏꯑꯕ꯫ ꯕꯥꯖꯤꯅ ꯌꯥꯗꯕ, ꯕꯥꯖꯤꯅ ꯌꯥꯗꯕ꯫ ꯕꯥꯖꯤꯒꯤ ꯃꯇꯨꯡ ꯑꯣꯏꯅ ꯏꯜꯂꯒ ꯆꯠꯀꯦ ꯑꯗꯨꯗꯤ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕꯗꯣ ꯕꯥꯖꯤꯅ ꯌꯥꯅꯕ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯡꯐꯩ ꯆꯠꯅꯤꯡꯂꯒꯦ? ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯏꯃꯥ꯫ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯥꯃ ꯈꯨꯔꯥ ꯃꯌꯥꯝꯅ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯄꯗ ꯁꯦꯜ ꯃꯌꯥꯝ ꯄꯨꯔꯛꯄꯗꯣ ꯎꯕꯗ ꯅꯪ ꯕꯥꯖꯤꯅ ꯈꯔ ꯄꯨꯁꯤꯜꯂꯛꯏꯁꯤꯅ ꯌꯥꯔꯦ꯫ ꯏꯃꯥ ꯁꯦꯜꯁꯤ ꯇꯥꯟꯕ ꯌꯥꯔꯤꯉꯩꯗ ꯇꯥꯜꯍꯧꯗꯧꯅꯤ ꯍꯥꯏꯕ꯫ ꯍꯌꯦꯡ ꯈ꯭ꯋꯥꯡ ꯀꯣꯜꯂꯕ ꯃꯇꯝꯗ ꯇꯥꯟꯒꯦ ꯌꯥꯄꯣꯟꯇꯦ, ꯐꯪꯄꯣꯟꯇꯦꯗꯣ꯫ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯂꯥꯡꯐꯩ ꯆꯠꯄꯗ ꯁꯦꯜ ꯀꯌꯥꯝ ꯐꯪꯂꯛꯏ ꯏꯃꯥ꯫ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯈꯖꯤꯛꯈꯛ, ꯃꯤꯒꯤꯅ ꯃꯌꯥꯝ꯫ ꯈꯪꯗꯦ ꯅꯪ ꯕꯥꯖꯤꯒ ꯉꯥꯡꯅꯖꯧ꯫ ꯉꯥꯡꯅꯖꯒꯦꯅꯦ꯫ ꯕꯥꯖꯤꯗ ꯍꯥꯏꯔꯗꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯍꯔꯥꯎꯗ꯭ꯔꯗꯤ ꯏꯃꯥꯗꯤ ꯀꯔꯤꯒꯤ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕ ꯂꯩꯀꯥꯏꯁꯤꯗ ꯌꯨꯝ ꯄꯥꯜꯂꯝꯃꯤ? ꯁꯤꯕꯨ ꯑꯩꯅ ꯄꯥꯅꯤꯡꯗꯅ ꯄꯥꯟꯕ꯭ꯔꯣ ꯍꯥ? ꯅꯄꯨ ꯅꯕꯣꯛꯇꯨꯅ ꯊꯥꯖꯔꯛꯄꯅꯤ, ꯊꯥꯖꯔꯛꯑꯁꯨ ꯍꯥꯟꯅ ꯌꯦꯡꯍꯧꯗꯧꯅꯤ ꯑꯄꯪꯕ ꯑꯉꯥꯡꯗꯧꯅ꯫ ꯑꯁꯤꯡꯕꯤ ꯏꯆꯥꯗꯣ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ꯫ ꯅꯃꯥ ꯑꯩꯈꯣꯏꯗꯤ ꯑꯄꯪꯕꯅꯤꯅꯅꯦ ꯌꯦꯡꯖꯍꯧꯗ꯭ꯔꯦ꯫ ꯌꯦꯡꯅꯤ ꯑꯩꯈꯣꯏꯗꯤ꯫ ꯃꯤ ꯐꯅ ꯐꯔꯁꯨ ꯊꯕꯛ ꯁꯨꯐꯝ ꯂꯩꯇꯕ ꯂꯝꯗꯗꯤ ꯌꯨꯝ ꯁꯨꯡꯄꯥꯟ ꯄꯥꯜꯂꯣꯏ꯫ ꯄꯥꯜꯂꯨꯅꯨ꯫ ꯊꯕꯛ ꯁꯨꯐꯝ ꯂꯩꯕ ꯅꯨꯄꯥ ꯌꯨ ꯉꯥꯎꯕ ꯑꯝꯗ ꯍꯦꯛ ꯅꯌꯨꯝ ꯄꯥꯜꯂꯨ꯫ ꯃꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯌꯨ ꯊꯛꯄ ꯅꯨꯄꯥꯕꯨ ꯅꯨꯄꯥꯔꯣ? ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯃꯤꯠꯇꯣ ꯀꯣꯔꯤ ꯆꯦꯜꯂꯒ ꯃꯪꯂꯒ ꯅꯤꯁꯥ ꯁꯥꯟꯅꯕ ꯅꯨꯄꯥꯗ ꯊꯥꯗꯣꯏꯅ ꯌꯨꯝ ꯄꯥꯟꯕꯤꯗꯧ ꯅꯠꯇꯦ꯫ ꯈꯜꯂ ꯀꯣꯏꯖꯣꯝꯕ ꯐꯪꯉꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯀꯣ ꯏꯃꯥꯒꯤ ꯊꯥꯗꯣꯏ꯫ ꯑꯩꯈꯣꯏꯗꯤ ꯈꯟꯖꯗꯦꯗ ꯏꯃꯥ꯫ ꯃꯥꯂꯪꯕ ꯉꯥꯡꯗꯅ ꯆꯪꯂꯛꯏ꯫ ꯊꯕꯛꯅ ꯁꯨꯐꯝ ꯂꯩꯇꯕꯅꯤ, ꯁꯦꯜꯅ ꯆꯪꯐꯝꯒꯤ ꯆꯪꯐꯝ ꯉꯥꯛꯇ꯫ ꯁꯨꯔꯒ ꯆꯥꯕ ꯑꯩꯈꯣꯏꯗꯤ ꯋꯥꯗꯧꯔꯤꯗ ꯍꯤꯡꯗꯧꯕ꯫ ꯑꯍꯜꯒꯤ ꯃꯇꯝꯅꯒ ꯑꯣꯏꯁꯤꯜꯂꯛꯄꯅꯤ꯫ ꯌꯨꯝ ꯁꯤꯗꯕ꯫ ꯃꯦꯝꯃꯅ ꯅꯪ ꯕꯥꯖꯤ ꯍꯜꯂꯦ ꯇꯨ꯫ ꯍꯥꯏꯅꯔꯣ꯫ ꯃꯥꯂꯪꯕꯅ ꯀꯔꯤꯅꯣ ꯍꯥꯏꯅꯗꯧꯔꯤꯕꯗꯨꯕꯨ ꯃꯦꯝꯃ? ꯅꯆꯥꯅꯨꯄꯤꯒ ꯍꯥꯏꯅꯔꯣ ꯑꯗꯨꯒ ꯈꯪꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯦꯝꯃ꯫ ꯃꯥꯂꯪꯕ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯑꯇꯤꯌꯥ ꯃꯊꯛ ꯑꯗꯨꯗ ꯌꯦꯡꯈꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯥꯈ꯭ꯔꯦꯗꯀꯣ ꯅꯨꯡꯁꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯌꯥꯛ꯫ ꯈꯥꯡꯕꯒ ꯉꯝꯗ꯭ꯔꯦ꯫ ꯎꯈꯥꯗ ꯆꯪꯂꯒ ꯈꯥꯡꯗꯧꯗꯣ ꯃꯉꯥꯏꯔꯦ꯫ ꯊꯥꯗꯣꯏ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯕꯥꯖꯤ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ꯫ ꯍꯥꯏꯌꯨ꯫ ꯑꯃꯠꯇ ꯅꯠꯇꯦ 10 ꯑꯗꯨꯝ ꯍꯥꯏꯌꯨꯅꯦ꯫ ꯑꯃꯇꯪ ꯍꯥꯏꯒꯦꯗ ꯕꯥꯖꯤ꯫ ꯍꯥꯏꯔꯣ꯫ ꯑꯗꯨꯕꯨꯔꯣ ꯍꯟꯗꯛ ꯂꯥꯡꯐꯩ ꯆꯠꯄꯗꯗꯤ ꯑꯩ ꯌꯥꯎꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯏꯄꯥꯒꯤ ꯊꯥꯗꯣꯏ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ?
ꯂꯩꯁꯥꯕꯤ ꯅꯪꯅ ꯀꯔꯝꯅ ꯂꯪꯐꯩ ꯆꯠꯀꯅꯤ? ꯕꯥꯖꯤꯁꯨ ꯆꯠꯂꯤꯁꯤꯗꯤ꯫ ꯕꯥꯖꯤ ꯌꯥꯎꯔꯤꯉꯩꯗ ꯑꯩꯁꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯆꯠꯄ ꯌꯥꯎꯍꯧꯒꯦ ꯂꯪꯐꯩꯗꯣ꯫ ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛꯇ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯅꯊꯟꯇ ꯀꯔꯝ ꯂꯪꯐꯩ ꯆꯠꯄ ꯌꯥꯎꯗꯣꯏꯅꯣ ꯏꯄꯥꯒꯤ ꯊꯥꯗꯣꯏ? ꯕꯥꯖꯤ ꯑꯩꯗꯤ ꯈꯪꯗꯦꯀꯣ, ꯌꯥꯎꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯍꯟꯗꯛꯇꯤ꯫ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯥꯃ ꯈꯨꯔꯥ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯪꯐꯩ ꯆꯠꯄ ꯌꯥꯎꯕꯕꯨ ꯀꯩꯗꯧꯒꯦ? ꯆꯠꯅꯤꯡꯗꯕ ꯃꯤꯅ ꯆꯠꯇ꯭ꯔꯁꯨ ꯆꯠꯅꯤꯡꯕ ꯑꯩ ꯆꯠꯀꯦ ꯍꯥꯏꯕꯅꯤ ꯕꯥꯖꯤ꯫ ꯃꯥꯂꯪꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯗꯨꯅ ꯏꯄꯥ ꯂꯪꯐꯩ ꯆꯠꯃꯤꯟꯅꯕꯁꯤꯡꯗ ꯍꯪꯂꯛꯈꯤꯒꯦ ꯑꯃꯨꯛꯇ꯫ ꯏꯄꯥꯅ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯌꯥꯎꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯌꯥꯎꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯣ ꯕꯥꯖꯤꯅ ꯌꯥꯅꯕ ꯈꯔꯁꯨ ꯍꯥꯏꯅꯕꯤꯌꯣꯕ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯗꯨꯗꯤ ꯕꯥꯖꯤ ꯑꯩ ꯂꯧꯕꯨꯛꯇꯒꯤ ꯀꯛꯊꯨꯝ ꯇꯥꯜꯂꯨꯈꯤꯒꯦ ꯏꯃꯥꯒ꯫ ꯍꯣꯏ ꯍꯣꯏ ꯇꯥꯜꯂꯨ꯫ ꯊꯦꯝꯕꯨꯡ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯒ ꯂꯥꯛꯂꯒ ꯂꯪꯐꯩ ꯆꯠꯄꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥꯂꯪꯕꯒ꯫ ꯁꯥꯟꯅꯕ ꯂꯣꯏꯔꯛꯄꯗ ꯃꯥꯂꯪꯕꯅ ꯍꯥꯏꯔꯛꯏ, ꯆꯠꯄꯒꯤ ꯃꯇꯝꯁꯨ ꯂꯦꯞꯅꯔꯕꯅꯤꯅ ꯋꯥꯐꯝ ꯑꯃꯠꯇ ꯍꯧꯗꯣꯛꯆꯒꯦ ꯃꯌꯥꯝꯗ꯫ ꯊꯦꯝꯕꯨꯡꯅ ꯇꯥꯗ ꯍꯦꯛꯇ ꯍꯧꯗꯣꯛꯄꯤꯌꯨ ꯀꯥꯏꯗꯦ꯫ ꯁꯨꯝꯗꯧꯕꯅꯤ ꯏꯅꯧꯁꯥ, ꯍꯟꯗꯛ ꯂꯪꯐꯩ ꯆꯠꯄꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯁꯨ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯩꯉꯣꯟꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇ ꯈꯟꯅꯁꯤ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯗ꯫ ꯀꯥꯎꯕꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯃꯔꯛꯇ ꯌꯥꯎꯕꯗ ꯇꯟꯒꯗ꯭ꯔꯥ ꯁꯤꯒꯤ ꯋꯥꯅꯤ꯫ ꯃꯥꯅꯕꯨ ꯇꯟꯗꯦ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯗꯨꯝ ꯆꯠꯄ ꯀꯥꯏꯗꯦ ꯅꯠꯇ꯭ꯔ ꯃꯌꯥꯝ? ꯃꯥꯅꯤ ꯃꯥꯅꯤ ꯇꯥ ꯀꯥꯎꯕ꯫ ꯃꯥꯂꯪꯕꯅ ꯑꯗꯨꯗꯤ ꯌꯥꯔꯦ ꯍꯥꯏꯅ ꯂꯧꯖꯔꯒꯦꯀꯣ꯫ ꯍꯣꯏ ꯍꯣꯏ ꯇꯥꯗ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯇꯥꯗ꯫ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯏꯅꯥꯎꯁꯥ? ꯌꯥꯔꯦꯗ ꯊꯤꯟꯗꯣꯛꯇ꯭ꯔꯁꯨ ꯇꯥꯗ꯫ ꯂꯩꯀꯥꯏꯗꯣ ꯍꯟꯗꯛꯇꯤ ꯋꯥ ꯋꯥ ꯂꯥꯎꯏ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯪꯐꯩ ꯆꯠꯄ ꯌꯥꯎꯒꯅꯤ ꯍꯥꯏꯕꯁꯤꯗ꯫ ꯂꯪꯐꯩ ꯆꯠꯄꯒꯤ ꯃꯌꯥꯝ ꯊꯣꯛꯂꯛꯄꯗꯣ ꯀꯨꯝꯍꯩꯒꯨꯝ ꯍꯦꯛ ꯌꯦꯡꯅꯩ ꯂꯝꯕꯤꯗꯨꯗ꯫ ꯃꯦꯝꯃ ꯃꯆꯥꯅꯨꯄꯤꯕꯨ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨꯀꯣ ꯂꯪꯐꯩꯗ꯫ ꯏꯃꯥꯅ ꯆꯠꯀꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦꯗꯣ, ꯑꯅꯝ ꯀꯟꯕꯤꯌꯣꯏꯗꯅ꯫ ꯊꯥꯗꯣꯏ ꯃꯃꯥꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, ꯏꯃꯥ ꯀꯞꯀꯅꯨꯁꯦ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ꯫ ꯕꯥꯖꯤ ꯍꯣꯏ ꯈꯨꯔꯥ ꯍꯣꯏꯅ ꯁꯨꯕꯗꯣ ꯑꯗꯨꯝꯅ ꯑꯩꯁꯨ ꯁꯨꯔꯨꯒꯦ꯫ ꯅꯪꯕꯨ ꯁꯤꯡꯖꯪꯗꯨ ꯊꯥꯡꯒꯠꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ? ꯉꯝꯅꯕ ꯊꯥꯡꯒꯠꯂꯒ ꯂꯣꯏꯔꯦ ꯏꯃꯥ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯕꯥꯖꯤ ꯍꯣꯏ ꯉꯥꯏꯔꯒ ꯂꯩꯔꯤ꯫ ꯆꯠꯂꯨ ꯆꯠꯂꯨ꯫ ꯁꯟ ꯒꯥꯔꯤ ꯑꯅꯤꯗꯨꯗ ꯃꯈꯣꯏ 10 ꯍꯦꯟꯕꯗꯨ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯅꯕꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯃꯦꯝꯃ ꯀꯞꯇꯨꯅ ꯆꯪꯂꯛꯏ, ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯃꯈꯛ ꯄꯣꯛꯆꯕꯁꯦ ꯃꯄꯥꯒꯤ ꯇꯨꯡ ꯏꯜꯂꯒ ꯂꯪꯐꯩ ꯆꯠꯈ꯭ꯔꯦꯕꯁꯦ ꯏꯆꯤꯛ ꯆꯤꯛꯍꯧꯔꯦ ꯌꯨꯝ ꯑꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯂꯩꯀꯥꯏꯗꯧꯅ ꯇꯧꯔꯝꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯂꯪꯐꯩ ꯆꯠꯂꯤꯕꯁꯦ ꯆꯠꯂꯝꯂꯣꯏꯗꯕꯅꯤꯀꯣ꯫ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯗ ꯉꯁꯤꯗꯤ꯫ ꯍꯦꯛ ꯍꯦꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯂꯤ ꯃꯦꯝꯃ꯫ ꯑꯍꯤꯡ ꯑꯃ ꯂꯦꯞꯇꯅ ꯁꯟ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯒ ꯃꯈꯣꯏꯒꯤ ꯌꯧꯒꯗꯕ ꯄꯟꯊꯨꯡꯐꯝ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯅꯍꯥ ꯈꯔꯅ ꯃꯈꯣꯏꯒꯤ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯌꯨꯝ ꯁꯥꯔꯝꯃꯤ ꯎꯅꯥ ꯋꯥꯅꯥꯁꯤꯡꯅ ꯀꯨꯞꯂꯒ꯫ ꯃꯥꯂꯪꯕ ꯁꯥꯔꯤꯕ ꯌꯨꯝꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯊꯦꯝꯕꯨꯡ ꯍꯟꯗꯛꯁꯨ ꯑꯅꯤ ꯊꯣꯛꯅ ꯁꯥꯁꯤ꯫ ꯌꯨꯝꯁꯤ ꯑꯩꯈꯣꯏ ꯌꯥꯝꯕꯅꯤನ ꯑꯃꯗ ꯄꯨꯂꯞ ꯂꯩꯕꯗꯣ ꯆꯤꯟ꯫ ꯍꯣꯏ ꯇꯥꯗ, ꯊꯥꯗꯣꯏꯁꯨ ꯌꯥꯎꯕꯅꯤꯅ ꯈꯔ ꯀꯣꯝꯅ ꯁꯥꯁꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯊꯥꯗꯣꯏ ꯂꯪꯐꯩ ꯂꯥꯛꯄ ꯑꯣꯏꯕꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯤ꯫ ꯃꯥꯁꯨ ꯃꯥꯒꯤ ꯃꯈꯥ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯃ ꯑꯅꯤꯅ ꯁꯤꯡ ꯊꯤꯔꯤꯕꯗꯨꯗ ꯌꯥꯎꯁꯤꯜꯂꯤ꯫ ꯅꯥꯎꯇꯣꯟꯅ ꯍꯣꯔꯦꯟꯗꯤ ꯏꯆꯦ ꯊꯥꯗꯣꯏꯅ ꯆꯥꯛ ꯊꯣꯡꯅꯤ ꯍꯥꯏꯔꯤ꯫ ꯊꯥꯗꯣꯏꯗꯣ ꯁꯤꯡꯗꯨ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡꯗꯨꯅ ꯎꯔꯤ ꯑꯃ ꯀꯛꯂꯒ ꯄꯨꯟꯅ ꯍꯥꯏꯔꯛꯏ, ꯑꯣ ꯍꯟꯗꯛ ꯂꯪꯐꯩ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯩ ꯌꯥꯎꯔꯛꯄꯒꯤꯅꯤꯅꯦ ꯍꯣꯔꯦꯟꯅ ꯆꯥꯛ ꯊꯣꯡꯅꯤꯅ ꯍꯥꯏꯔꯤꯁꯦ꯫ ꯅꯣꯏꯒꯤ ꯋꯥꯈꯜꯗ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯅꯤꯗ ꯂꯩꯕꯅꯦꯕ꯫ ꯆꯥꯎꯕꯅ ꯑꯩꯈꯣই ꯌꯨꯝꯗꯁꯨ ꯑꯩꯈꯣꯏ ꯏꯆꯦꯒ ꯏꯃꯥꯒꯗꯅ ꯆꯥꯛ ꯊꯣꯡꯉꯤ ꯀꯩꯅꯣ ꯏꯆꯦ ꯊꯥꯗꯣꯏ꯫ ꯍꯦ ꯆꯥꯎꯕ, ꯑꯗꯨꯗꯤ ꯌꯨꯝꯒꯤ ꯋꯥꯅꯤ, ꯁꯤꯟ ꯂꯪꯐꯩ ꯂꯥꯛꯄꯒꯤ ꯋꯥꯔꯤ꯫ ꯌꯨꯝꯒ ꯂꯪꯐꯩꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯅꯥꯅ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯏ ꯍꯥ? ꯅꯥꯎꯇꯣꯟ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ ꯆꯥꯎꯕ ꯑꯩꯈꯣꯏꯅꯤꯅ꯫ ꯑꯗꯨꯗꯤ ꯉꯁꯤꯁꯨ ꯅꯣꯏ ꯑꯅꯤ ꯊꯣꯡꯉꯨ, ꯍꯌꯦꯡ ꯑꯩ ꯊꯣꯡꯕꯤꯒꯦ꯫ ꯆꯥꯎꯕ ꯁꯨꯒꯠꯂꯗꯨꯅ ꯑꯁ ꯑꯩꯅꯗꯤ ꯏꯆꯦ ꯌꯥꯎꯔꯛꯑꯕꯅꯤꯅ ꯆꯥꯛꯇꯣ ꯏꯆꯦꯅ ꯊꯣꯡꯅꯤ ꯈꯜꯂꯒ ꯇꯜꯂꯤꯌꯦ ꯏꯆꯦ ꯊꯥꯗꯣꯏ꯫ ꯆꯥꯎꯕ ꯋꯥꯊꯤ ꯉꯥꯡꯅꯨ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯃꯤ ꯑꯇꯩꯁꯨ ꯆꯠꯅꯈ꯭ꯔꯦ, ꯍꯌꯦꯡꯗꯒꯤꯗꯤ ꯎ ꯌꯥꯟꯕ ꯍꯧꯅꯤ ꯍꯥꯏꯕꯅꯤ꯫ ꯆꯠꯂꯝꯃꯣꯏ ꯏꯆꯦ꯫ ꯊꯥꯗꯣꯏ ꯁꯤꯡ ꯃꯄꯨꯟꯗꯣ ꯃꯀꯣꯛꯇ ꯊꯨꯡꯒꯠꯂꯒ ꯈꯣꯡꯀꯥꯎ ꯈꯔ ꯆꯠꯂꯒ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯅꯣꯏ ꯑꯅꯤꯅ ꯆꯥꯛ ꯊꯣꯡꯕ ꯇꯟꯗꯅꯒ ꯇꯧꯔꯤꯗꯣ ꯍꯌꯦꯡ ꯅꯇꯨ ꯊꯤꯔꯀꯥꯟꯗꯗꯤ ꯅꯨꯡꯇꯤꯒꯤ ꯊꯣꯡꯗꯣꯏꯅꯤ, ꯀꯩꯁꯨ ꯋꯥꯔꯨꯅꯨꯀꯣ꯫ ꯅꯇꯨꯅ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯕ ꯑꯣꯏꯔꯝꯃꯗꯤ ꯅꯥꯃꯩ ꯇꯥꯈꯠꯂꯒ ꯊꯣꯡꯈꯤꯅꯤꯅꯦ ꯍꯥ? ꯆꯥꯎꯕꯒ ꯅꯥꯎꯇꯣꯟꯒ ꯍꯥꯏꯅꯍꯧꯏ꯫ ꯆꯥꯎꯕꯅ ꯆꯣꯞꯄꯤ ꯏꯆꯦ ꯊꯥꯗꯣꯏꯒꯤ ꯃꯃꯥꯡꯗ ꯉꯁꯤꯗꯤ ꯏꯀꯥꯏ꯫ ꯅꯥꯎꯇꯣꯟꯅ ꯏꯀꯥꯏꯕꯤꯗꯦ ꯑꯩꯗꯤ ꯆꯣꯞꯄꯁꯨ꯫ ꯑꯁꯦꯡꯕ ꯍꯥꯏꯕꯗꯨꯕꯨ ꯀꯩꯒꯤ ꯆꯣꯞꯅꯤꯒꯦ? ꯅꯪꯗꯤ ꯅꯃꯥꯏꯗꯨ ꯊꯥꯕꯅꯤꯅ ꯏꯀꯥꯏꯕ ꯈꯪꯉꯣꯏ ꯈꯪꯉꯕ꯭ꯔꯣ? ꯏꯆꯦ ꯊꯥꯗꯣꯏ ꯐꯥꯎ ꯌꯧꯈ꯭ꯔꯦ, ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯊꯥꯗꯣꯏ ꯋꯥꯕ ꯊꯤꯗꯦ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯥꯁꯤꯡꯗꯒꯤ ꯇꯥꯗꯅ ꯃꯥꯅ ꯉꯝꯕ ꯆꯥꯡꯗ ꯃꯤꯅ ꯌꯦꯡꯕꯗ ꯃꯤꯠ ꯅꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯊꯕꯛ ꯁꯨꯖꯩ꯫ ꯑꯌꯨꯛꯇꯣ ꯆꯥꯛꯅꯟ ꯊꯣꯡꯗꯨꯅ ꯆꯥꯊꯣꯛꯂꯒ ꯎꯃꯪꯗ ꯆꯪꯂꯛꯇꯨꯅ ꯎ ꯌꯥꯟꯕ ꯍꯧꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯄꯥ ꯃꯥꯂꯪꯕꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯂꯧꯔꯒ ꯍꯥꯏꯔꯛꯏ, ꯕꯥꯖꯤ ꯑꯩ ꯌꯥꯜꯂꯛꯀꯦ꯫ ꯍꯩꯔꯣꯏꯅꯦ ꯊꯥꯗꯣꯏ꯫ ꯍꯩꯅꯤꯗ ꯕꯥꯖꯤ, ꯍꯩꯅꯤ ꯈꯟꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯔꯕꯗꯤ ꯂꯣꯏꯅ ꯍꯩꯕꯅꯤ ꯕꯥꯖꯤ꯫ ꯎꯁꯦ
ꯃꯈꯣꯡ ꯊꯦꯡꯅ ꯌꯥꯟꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯡ ꯈꯔ ꯈꯥꯛꯑꯝꯗꯣꯏꯔꯥ ꯕꯥꯖꯤ ꯃꯈꯣꯡ ꯌꯥꯝꯅ ꯊꯦꯡꯅꯁꯨ ꯌꯥꯟꯒꯅꯨ ꯌꯥꯔꯦ ꯌꯥꯔꯦ ꯕꯥꯖꯤꯗꯨꯗꯤ ꯌꯥꯜꯂꯒꯦ ꯑꯩꯒꯤ ꯊꯣꯛꯄ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯗꯨ ꯌꯥꯟꯕ ꯍꯧꯈꯤ ꯊꯦꯝꯕꯨꯡꯅ ꯏꯆꯥ ꯊꯥꯗꯣꯏꯅ ꯎ ꯌꯥꯟꯕ ꯈꯨꯌꯥꯟꯁꯤ ꯎꯕꯗ ꯈꯨꯔꯥꯇꯣꯟꯗꯤ ꯉꯛꯂꯤꯅꯤ ꯊꯥꯗꯣꯏ ꯀꯔꯤꯒꯤ ꯉꯛꯂꯤꯅꯣ ꯈꯨꯔꯥꯇꯣꯟ ꯅꯨꯄꯥ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯌꯥꯝ ꯍꯩꯅ ꯌꯥꯜꯂꯤ ꯑꯗꯨꯗ ꯉꯛꯂꯤꯕꯅꯤꯅꯦ ꯈꯨꯔꯥꯇꯣꯟꯅ ꯊꯥꯗꯣꯏ ꯅꯣꯛꯂꯗꯨꯅ ꯕꯥꯖꯤꯅ ꯌꯨꯝꯗꯁꯨ ꯎ ꯌꯥꯟꯕ ꯈꯥꯏꯕ ꯎꯕꯗ ꯑꯩꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯍꯧꯕ ꯑꯗꯨꯗ ꯍꯩꯔꯤꯅꯤ ꯈꯨꯔꯥꯇꯣꯟ ꯑꯗꯨꯅꯅꯤꯗꯅ ꯏꯆꯥꯅ ꯍꯩꯔꯤꯕꯁꯤꯗꯤ ꯈꯨꯔꯥꯇꯣꯟ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎ ꯋꯥꯔꯗꯤ ꯑꯩ ꯇꯦꯛ ꯇꯦꯛ ꯎꯁꯤꯃꯗꯤ ꯌꯥꯜꯂꯒꯦ ꯌꯥꯅꯤꯗ ꯃꯤ ꯑꯃꯅ ꯌꯥꯟꯕꯒ ꯑꯅꯤꯅ ꯌꯥꯟꯕꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯃꯥꯂꯪꯕꯅ ꯅꯈꯣꯏꯅ ꯌꯥꯜꯂꯝꯃꯨꯀꯣ ꯑꯩ ꯏꯁꯤꯡ ꯂꯧꯔꯨꯒꯦ ꯊꯦꯝꯕꯨꯡ ꯍꯣꯏ ꯗꯥꯗꯥ ꯑꯉꯥꯡꯁꯤꯡꯅ ꯎ ꯌꯥꯜꯂꯤꯕꯗꯨꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯥꯜꯂꯤꯕꯅꯣ ꯌꯦꯡꯂꯨꯒꯦ ꯑꯃꯨꯛꯇ ꯑꯩ ꯌꯦꯡꯕꯤꯌꯨ ꯈꯔ ꯇꯥꯗ ꯅꯍꯥꯟꯃꯨꯛꯁꯨ ꯍꯥꯏꯔꯝꯕꯅ ꯑꯃ ꯌꯥꯜꯂꯝꯕꯅ ꯃꯑꯣꯡ ꯑꯃ ꯇꯧꯕꯗꯣ ꯃꯍꯥꯖꯣꯟ ꯑꯗꯨꯅ ꯀꯌꯥꯗ ꯊꯤꯅ ꯉꯥꯡꯂꯝꯃꯤꯕ ꯑꯗꯨꯗꯅꯤ ꯑꯩꯅ ꯌꯦꯡꯂꯨꯒꯦ ꯍꯥꯏꯔꯤꯕꯁꯦ ꯑꯩꯅ ꯏꯁꯤꯡ ꯂꯧꯕ ꯆꯠꯂꯤꯉꯩꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯎꯍꯩ ꯋꯥꯍꯩ ꯊꯤꯔꯝꯒꯦ ꯍꯥꯏꯕ꯭ꯔꯥ ꯁꯤ ꯇꯨꯞꯂꯒ ꯊꯤꯔꯝꯃꯒꯦ ꯇꯥꯗ ꯃꯥꯂꯪꯕ ꯏꯁꯤꯡ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏ ꯃꯃꯥꯏꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ ꯊꯦꯝꯕꯨꯡ ꯃꯥꯁꯨ ꯃꯁꯥ ꯅꯤꯡꯉꯣꯜ ꯍꯧꯕꯅ ꯊꯥꯗꯣꯏꯅ ꯍꯨꯃꯥꯡꯅ ꯂꯨꯞꯇꯨꯅ ꯎ ꯌꯥꯟꯕꯗꯨ ꯌꯦꯡꯕ ꯉꯝꯖꯔꯤ ꯄꯥꯡꯒꯜ ꯀꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯖꯔꯤꯕ ꯅꯨꯄꯥ ꯃꯈꯣꯏ ꯐꯥꯎꯕ ꯑꯁꯨꯛ ꯋꯥꯔꯕ ꯊꯕꯛ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯃꯍꯥꯛꯅ ꯅꯨꯄꯥꯗꯒꯤ ꯇꯥꯗꯅ ꯌꯥꯜꯂꯤꯕ ꯈꯨꯌꯥꯟ ꯑꯗꯨꯗ ꯉꯛꯄꯁꯨ ꯐꯥꯎꯏ ꯊꯦꯝꯕꯨꯡ ꯎꯆꯤꯟꯅꯥꯆꯤꯟꯅ ꯎ ꯑꯃꯗꯤ ꯇꯨꯞꯈ꯭ꯔꯦ ꯊꯥꯗꯣꯏ ꯃꯃꯥꯏꯗ ꯆꯦꯟꯊꯔꯛꯂꯤꯕ ꯍꯨꯃꯥꯡ ꯑꯗꯨ ꯇꯩꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥꯇꯣꯟ ꯑꯃꯗꯤ ꯇꯨꯈ꯭ꯔꯦ ꯏꯆꯥꯅ ꯌꯥꯟꯕ ꯀꯟꯕꯒꯤ ꯇꯨꯞꯂꯤꯕꯅꯤꯅꯦ ꯁꯤ ꯐꯥꯎꯕ ꯅꯍꯥ ꯄꯥꯈꯪꯁꯤꯡꯅ ꯌꯥꯟꯕꯁꯤꯗꯤ ꯃꯈꯣꯜ ꯐꯥꯎ ꯇꯥꯈꯤꯗ꯭ꯔꯦꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯈꯤꯅꯤ ꯈꯨꯔꯥꯇꯣꯟ ꯁꯨꯕꯗꯅ ꯉꯦꯛ ꯁꯪꯂꯤꯕ ꯄꯣꯊꯥꯕꯗꯅ ꯃꯆꯨ ꯇꯥꯅ ꯄꯣꯊꯥꯔꯤꯕ ꯀꯥꯟꯅꯗꯦ ꯏꯄꯥ ꯏꯆꯥꯁꯨ ꯑꯅꯛꯄ ꯁ꯭ꯋꯥꯏꯗ ꯍꯩ ꯄꯥꯟꯕ꯭ꯔꯥ ꯌꯦꯡꯁꯤꯜꯂꯣ ꯈꯨꯔꯥꯇꯣꯟ ꯑꯩꯗꯤ ꯎ ꯀꯥꯕ ꯍꯩꯇꯦꯀꯣ ꯅꯪ ꯈꯨꯔꯥꯇꯣꯟ ꯀꯥꯒꯦꯅꯦ ꯅꯠꯇ꯭ꯔꯒ ꯅꯪ ꯄꯣꯊꯥꯔꯝꯒꯦ ꯍꯥꯏꯕ꯭ꯔꯣ ꯌꯥꯅꯤꯗ ꯈꯨꯔꯥꯇꯣꯟ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯍꯥꯟꯕ ꯂꯥꯡꯐꯩ ꯂꯥꯛꯄꯅꯤꯅ ꯃꯐꯝꯁꯤꯒꯤ ꯑꯀꯣꯏꯕꯁꯦ ꯈꯪꯅꯤꯡꯉꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯎꯊꯛꯇ ꯄꯥꯟꯕ ꯎꯍꯩ ꯈꯔ ꯊꯤꯗꯨꯅ ꯍꯦꯛꯂꯨꯔꯒ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯆꯥꯃꯤꯟꯅꯩ ꯆꯥꯕ ꯂꯣꯏꯕꯒ ꯈ꯭ꯋꯥꯏꯒꯤ ꯑꯍꯜ ꯑꯣꯏꯅ ꯂꯥꯛꯄ ꯃꯥꯂꯪꯕꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣꯏ ꯏꯆꯥ ꯏꯅꯥꯎꯆꯥ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯒꯤ ꯎ ꯌꯥꯟꯅꯔꯒꯗꯕꯅꯤꯀꯣ ꯅꯪꯅ ꯌꯥꯟꯕ ꯎꯁꯤꯡꯗꯣ ꯄꯩꯁꯤꯜꯂꯒ ꯃꯐꯝ ꯈꯪꯅ ꯊꯝꯅꯨ ꯍꯌꯦꯡ ꯊꯕꯛꯀꯤ ꯃꯍꯥꯖꯣꯟ ꯂꯥꯛꯂꯒ ꯀꯉꯥꯎꯅꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗꯣ ꯇꯧꯗꯅꯕ ꯆꯥꯎꯕꯅ ꯈꯨꯔꯥ ꯁꯤꯟꯗꯣꯛꯄꯤꯕ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯥꯂꯤ ꯁꯤꯃꯒ ꯁꯤꯟꯗꯣꯛꯄꯤꯔꯗꯤ ꯅꯨꯡꯉꯥꯏꯖꯅꯤꯕꯣ ꯅꯆꯥꯈꯣꯏꯗꯤ ꯃꯥꯂꯪꯕꯅ ꯆꯨꯝꯃꯤ ꯂꯥꯞꯅ ꯂꯥꯛꯅꯕ ꯉꯥꯛꯇꯅꯤꯅ ꯀꯅꯥꯁꯨ ꯊꯕꯛ ꯂꯦꯞꯂꯒ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯅꯤꯡꯉꯣꯏ ꯁꯨꯝꯗꯧꯔꯁꯤ ꯅꯣꯡꯃꯒꯤ ꯄꯥꯂꯤ ꯍꯦꯛ ꯅꯥꯏꯅꯔꯁꯤ ꯀꯔꯤ ꯍꯥꯏꯒꯦ ꯏꯆꯥ ꯏꯅꯥꯎꯆꯥ ꯃꯌꯥꯝꯗꯨ ꯌꯥꯅꯤꯡꯕ ꯈꯔꯅ ꯈꯨꯝꯂꯛꯏ ꯈꯨꯝꯅꯤꯡꯗꯕ ꯌꯥꯅꯤꯡꯗꯕ ꯈꯔꯅ ꯈꯨꯝꯂꯛꯇ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯨ ꯂꯩꯔꯤꯕꯅꯤ ꯍꯟꯗꯛꯇꯤ ꯊꯥꯗꯣꯏ ꯌꯥꯎꯔꯛꯄꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯏꯟꯅꯔꯤꯕꯅꯤ ꯇꯥꯟꯖꯥꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯊꯥꯗꯣꯏꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯥꯃ ꯈꯨꯔꯥ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤ ꯋꯥꯁꯦ ꯌꯥꯗꯦꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯟꯖꯅ ꯍꯥꯏꯔꯛꯑꯣ ꯋꯥꯗꯣ ꯍꯥꯟꯅ ꯇꯥꯔꯁꯤ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯒꯦ ꯆꯥꯛꯇꯣ ꯅꯨꯄꯥꯅ ꯊꯣꯡꯕꯗꯣ ꯆꯦꯡ ꯆꯪꯕ ꯈꯣꯠꯄ ꯌꯥꯎꯔꯛꯄꯅꯤꯅ ꯑꯩ ꯑꯗꯨꯝ ꯊꯣꯡꯂꯒꯦ ꯑꯗꯣ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯍꯨꯠ ꯅꯣꯏꯅ ꯍꯌꯦꯡ ꯁꯦꯟ ꯐꯪꯂꯀꯥꯟda ꯈꯥꯏꯔꯛꯄ ꯇꯥꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯔꯗꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯑꯩꯅ ꯊꯣꯡꯂꯅꯤ ꯌꯥꯗ꯭ꯔꯗꯤ ꯃꯥꯒꯤ ꯄꯥꯂꯤ ꯅꯥꯏꯔꯁꯤ ꯃꯌꯥꯝꯗꯣ ꯌꯥꯏ ꯍꯥꯏꯗꯅ ꯂꯣꯏꯅ ꯍꯥꯏꯅꯔꯛꯂꯦ ꯊꯥꯗꯣꯏꯅ ꯌꯥꯅꯤ ꯈꯪꯉꯦꯕ ꯑꯩꯁꯨ ꯅꯁꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯊꯣꯡꯕꯗꯣ ꯄꯥꯁꯤꯅꯧꯀꯣꯗꯨꯗꯤ ꯍꯧꯖꯤꯛꯅ ꯆꯥꯛ ꯊꯣꯡꯕ ꯇꯟꯗꯅ ꯍꯣꯏ ꯍꯥꯏꯖꯤꯜꯂꯒ ꯍꯌꯦꯡ ꯁꯦꯜ ꯄꯤꯔꯝꯗꯥꯏꯗ ꯄꯤꯅꯤꯡꯗ꯭ꯔꯕ ꯀꯩꯗꯧꯒꯦ ꯉꯣꯏꯅ ꯊꯦꯝꯕꯨꯡꯅ ꯄꯤꯅꯤꯗ ꯀꯔꯤꯒꯤ ꯄꯤꯗꯅꯤ ꯏꯆꯥꯒꯤꯕꯨ ꯃꯌꯥꯝ ꯌꯥꯅꯔꯦꯀꯣ ꯏꯆꯥ ꯊꯥꯗꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯝꯂꯩ ꯌꯥꯔꯦ ꯃꯥꯂꯪꯕꯅ ꯑꯗꯨꯗꯤ ꯊꯕꯛ ꯑꯃꯨꯛ ꯄꯥꯡꯂꯁꯤ ꯃꯌꯥꯝ ꯍꯧꯒꯠꯅꯔꯣ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯈ꯭ꯔꯦ ꯑꯃꯨꯛ ꯃꯥꯂꯪꯕ ꯍꯣꯏꯅ ꯈꯣꯂꯥ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯨ ꯁꯥꯖꯦꯟꯅꯤ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯨ ꯂꯣꯛꯀꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯈꯣꯡ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯂꯧꯁꯤꯟꯕ ꯃꯇꯝꯅꯤ ꯂꯥꯛꯄ ꯊꯥꯗꯣꯏ ꯎꯕꯗ ꯉꯛꯅ ꯍꯥꯏꯔꯛꯏ ꯃꯇꯥꯎ ꯃꯉꯥꯜꯗ ꯏꯗꯥꯎ ꯑꯁꯤꯗꯒꯤꯁꯤꯕꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯀꯗꯥꯏꯅꯣ ꯏꯇꯥꯎ ꯂꯥꯛꯄ ꯑꯩꯗꯤ ꯎꯗꯦꯅ ꯂꯥꯛꯄ ꯃꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯂꯤ ꯇꯨꯗꯨ ꯑꯁꯤꯗ ꯁꯤꯡ ꯂꯧꯁꯤꯜꯂꯤꯕ ꯃꯤꯁꯦ ꯃꯥꯅꯤ ꯍꯟꯗꯛ ꯃꯣꯏ ꯂꯥꯡꯐꯩ ꯂꯥꯛꯄꯗꯣ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯛꯑꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤꯕ ꯅꯨꯄꯤꯅ ꯂꯥꯡꯐꯩ ꯂꯥꯛꯑꯦꯕ ꯃꯣꯏ ꯂꯩꯀꯥꯏꯗꯣ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏꯅꯤ ꯍꯥꯏꯕꯅꯤ ꯃꯄꯥꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕꯅꯤ ꯑꯣ ꯃꯁꯛꯁꯦ ꯐꯖꯩꯅꯦ ꯄꯥꯝꯃꯨꯏ ꯃꯥꯅ ꯂꯥꯡꯐꯩ ꯂꯥꯛꯏꯁꯦ ꯄꯥꯝꯃꯨꯔꯨꯔꯅꯨ ꯏꯇꯥꯎ ꯃꯤꯗꯤ ꯊꯕꯛ ꯀꯌꯥꯗ ꯀꯟꯈ꯭ꯔꯕꯅꯤ
ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯪꯅꯅꯕ ꯂꯝꯖꯦꯟ ꯆꯦꯜꯂꯛꯏ ꯍꯛꯆꯥꯡ ꯐꯅꯕꯅꯤ ꯍꯥꯏꯖꯤꯜꯂꯒ ꯂꯥꯛꯑꯣ ꯏꯇꯥꯎ ꯆꯦꯜꯂꯁꯤ ꯅꯨꯃꯤꯠ ꯇꯥꯗꯧꯔꯦ ꯊꯥꯗꯣꯏ ꯂꯝꯖꯦꯟ ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯄꯥ ꯈꯔꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯍꯧꯏ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤ ꯏꯁꯥꯗꯅ ꯁ꯭ꯋꯥꯏꯗ ꯁꯥꯔꯤꯉꯦꯅ ꯇꯧꯔꯤꯁꯦ ꯍꯛꯆꯥꯡꯕꯨ ꯐꯗꯣꯏꯔꯥ ꯂꯝꯖꯦꯟꯒ ꯌꯥꯝ ꯆꯦꯜꯂꯦꯗ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯈꯟꯅꯗꯦ ꯉꯁꯤꯗꯤ ꯍꯋꯥꯏ ꯑꯃ ꯊꯣꯡꯂꯒ ꯀꯥꯡꯃꯦꯠ ꯑꯃ ꯃꯦꯠꯁꯤꯜꯂꯒꯦ ꯉꯥ ꯑꯌꯥꯏꯕꯁꯦ ꯑꯃꯃꯝ ꯍꯥꯞꯂꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯥꯕ ꯌꯥꯔꯅꯤꯗꯅ ꯃꯦ ꯃꯃꯥꯅ ꯂꯧꯕꯨꯛꯇꯒꯤ ꯇꯥꯟꯕ ꯀꯧꯊꯨꯝꯗꯨ ꯐꯖꯅ ꯆꯥꯝꯊꯣꯛꯂꯒ ꯆꯨꯍꯤꯒ ꯍꯩꯉꯥꯟ ꯁꯦꯝꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯣꯜꯂꯝꯃꯤ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝ ꯄꯥꯝꯅ ꯂꯩꯗꯨꯅ ꯆꯥꯅꯩ ꯀꯛꯊꯨꯝ ꯍꯩꯉꯥꯟ ꯑꯗꯨ ꯃꯦ ꯑꯃꯅ ꯍꯩꯉꯥꯟ ꯌꯣꯜꯂꯨꯔꯒ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯑꯃꯨꯔꯩꯒ ꯊꯦꯡꯅꯔꯝꯃꯤ ꯑꯃꯨꯔꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯆꯥ ꯄꯤꯕ ꯑꯅꯤ ꯄꯣꯛꯇꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯃꯅꯤ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗꯒꯤ ꯍꯟꯊꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯑꯃꯠꯇ ꯉꯥꯡꯕ ꯅꯨꯄꯤ ꯑꯃꯁꯨ ꯅꯠꯇꯦ ꯃꯦꯝꯃ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯅꯪꯗꯤ ꯃꯦꯝꯃ ꯑꯃꯨꯔꯩ ꯎꯕꯗ ꯈꯔ ꯊꯩꯗꯣꯛꯂꯒ ꯈꯨꯝꯂꯛꯏ ꯁꯤꯌꯥ ꯍꯩꯉꯥꯟ ꯌꯣꯜꯂꯨꯕꯅꯤ ꯂꯩꯀꯥꯏꯗ ꯑꯃꯨꯔꯩ ꯄꯩꯊꯣꯛꯂꯒ ꯁꯦꯜꯅ ꯀꯌꯥꯝ ꯁꯤꯜꯂꯛꯂꯕ ꯁꯦꯜ ꯌꯥꯝꯅ ꯁꯤꯠꯄꯒꯤ ꯅꯠꯇꯦꯗ ꯏꯆꯦ ꯑꯩꯅ ꯍꯩꯉꯥꯟ ꯌꯣꯜꯂꯤꯕꯁꯤꯗꯤ ꯏꯃꯨꯡꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯌꯣꯟꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯌꯥꯝ ꯁꯤꯠꯀꯦꯕ ꯁꯦꯜꯗꯨꯕꯨ ꯃꯦꯝꯃꯁꯨ ꯃꯁꯤꯡ ꯍꯦꯛ ꯂꯥꯛꯂꯗꯨꯅ ꯑꯗꯨ ꯈꯪꯂꯒ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯅꯣ ꯏꯆꯦꯕꯨ ꯍꯪꯕꯅꯤ ꯀꯩꯅꯣꯅꯦ ꯃꯦꯝꯃ ꯁꯦꯜ ꯄꯥꯏꯕ ꯏꯆꯦꯒꯤ ꯃꯤꯠꯇ ꯃꯤꯈꯩ ꯄꯤꯛꯅ ꯎꯕꯗꯣ ꯑꯩꯈꯣꯏꯗꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩꯈꯣꯏ ꯏꯆꯦꯗꯒꯤ ꯅꯣꯡꯃꯇ ꯁꯦꯜ ꯅꯤꯔꯒ ꯆꯥꯔꯛꯇꯦ ꯑꯗꯨꯅꯔꯥ ꯅꯆꯥꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯄꯗꯨ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯉꯃꯣꯛ ꯆꯥꯗꯅ ꯂꯪꯐꯩ ꯆꯠꯍꯜꯂꯤꯗꯣ ꯃꯤꯇꯣꯞꯀ ꯆꯠꯄ ꯅꯠꯇꯦ ꯑꯗꯨꯁꯨ ꯃꯔꯩ ꯀꯥꯏꯒꯤ ꯃꯕꯨꯡ ꯃꯧꯄꯥ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡꯒ ꯆꯠꯄꯅꯤ ꯃꯄꯥ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯌꯥꯎꯔꯤ ꯍꯣꯏ ꯌꯥꯎꯔꯁꯨ ꯆꯠꯂꯤꯗꯣ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇꯅꯤ ꯏꯕꯦꯝꯃꯧ ꯍꯌꯦꯡꯅꯦ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯀꯥꯊꯤ ꯑꯣꯏꯍꯜꯂꯛꯀꯅꯨꯀꯣ ꯅꯍꯥꯟ ꯃꯈꯩ ꯅꯨꯄꯥ ꯈꯥꯏꯅ ꯂꯪꯐꯩ ꯆꯠꯄꯗꯨꯗꯤ ꯋꯥꯊꯣꯛ ꯑꯣꯏꯕ꯭ꯔꯥ ꯏꯆꯦ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯈꯟꯕꯒꯤ ꯍꯩꯅꯕꯤꯗꯣ ꯊꯥꯗꯣꯛꯄꯤꯌꯨꯀꯣ ꯏꯆꯦ ꯅꯣꯏꯒꯤ ꯅꯆꯠ ꯑꯗꯨꯅ ꯍꯥꯏꯕꯅꯤꯀꯣ ꯏꯆꯦꯒꯤꯁꯦ ꯁꯥꯎꯅꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯁꯥꯎꯋꯤ ꯍꯥꯏꯅꯕꯅꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯅꯕꯅꯤ ꯏꯆꯦ ꯏꯆꯦꯗꯤ ꯂꯩꯀꯥꯏ ꯄꯥꯟꯅꯔꯤꯉꯩꯗ ꯁꯦꯜ ꯄꯥꯏꯕꯤ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯊꯥꯞꯄ ꯂꯝꯗ ꯅꯤꯁꯥ ꯆꯥꯗꯅ ꯂꯩꯔ ꯃꯥꯜꯂꯦ ꯅꯅꯥꯎ ꯈꯔ ꯍꯟꯖꯔꯝꯃꯒꯦꯀꯣ ꯑꯃꯨꯔꯩ ꯄꯩꯗꯨꯅ ꯂꯩꯍꯧꯏ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯒꯤꯗꯤ ꯏꯆꯥ ꯄꯤꯕꯥꯅꯦ ꯅꯪꯒꯤꯅ ꯅꯤꯡꯉꯣꯜ ꯋꯥꯈꯜ ꯇꯥꯎꯀꯣ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯗꯤ ꯅꯤꯁꯥ ꯆꯥꯗꯤꯌꯦ ꯑꯊꯥꯞꯄ ꯂꯝꯗ ꯂꯩꯔꯒ ꯏꯆꯦꯒꯤ ꯏꯆꯥ ꯄꯤꯕꯥ ꯑꯅꯤꯗꯨꯗꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯕꯤꯔꯤꯒꯦ ꯅꯤꯁꯥ ꯆꯥꯒꯦꯔꯥ ꯊꯛꯀꯦꯔꯥ ꯑꯩꯒꯤꯅꯅꯦ ꯆꯪ ꯆꯪ ꯂꯥꯎꯕ ꯐꯧ ꯃꯔꯨ ꯑꯅꯤ ꯅꯪꯒꯤꯅ ꯐꯧ ꯍꯥꯝ ꯑꯃ ꯅꯣꯛꯄꯤꯌꯨ ꯅꯣꯛꯄꯤꯌꯨ ꯀꯌꯥꯝ ꯀꯨꯏꯔꯕ ꯅꯣꯛꯄꯤꯗꯧꯔꯤꯕ ꯁꯦ ꯋꯥ ꯍꯥꯏꯒꯤ ꯇꯥꯖꯧ ꯅꯆꯥꯅꯨꯄꯤꯗꯣ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯍꯜꯂꯤꯗꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯐꯅꯦꯛ ꯁꯦꯠꯍꯜꯂꯤ ꯃꯔꯦꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯧꯅ ꯈꯪꯂꯕ꯭ꯔꯥ ꯃꯅꯥꯅ ꯍꯩꯃꯥꯡ ꯁꯥꯕ ꯌꯥꯗꯕꯅꯤꯀꯣ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯅꯤꯡꯉꯦ ꯁꯦꯠꯂꯅꯤ ꯐꯅꯦꯛ ꯁꯦꯠꯍꯟꯅꯤꯡꯉꯦ ꯁꯦꯠꯂꯅꯤ ꯀꯨꯁꯤꯅꯤ ꯂꯩꯁꯥꯕꯤꯅꯦ ꯂꯩꯁꯥꯕꯤ ꯍꯩ ꯑꯩꯒꯤ ꯌꯥꯔꯛꯇ ꯇꯥꯍꯟꯒꯅꯨꯀꯣ ꯃꯦꯝꯃ ꯅꯪꯒ ꯑꯣꯟꯁꯤꯜꯂꯒ ꯑꯁ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ ꯑꯩ ꯆꯠꯍꯧꯔꯒꯦ ꯑꯩꯅꯦ ꯑꯣꯟꯁꯤꯟꯅꯅꯤꯡꯗꯦꯕ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯒ ꯆꯦꯟꯗꯨꯅ ꯆꯠꯈꯤ ꯃꯦꯝꯃ ꯆꯦꯟꯈ꯭ꯔꯦꯅꯦ ꯑꯁꯨꯝꯕ ꯍꯥꯏꯔꯨꯕꯗꯒꯤ ꯊꯥ ꯑꯅꯤꯃꯨꯛ ꯂꯪꯐꯩꯗ ꯂꯩꯗꯨꯅ ꯎ ꯌꯥꯜꯂꯕ ꯇꯨꯡ ꯌꯨꯝꯗ ꯍꯟꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯈꯣꯏ 10 ꯍꯦꯟꯕꯗꯣ ꯃꯥꯂꯪꯕꯅ ꯅꯆꯥꯒꯤ ꯅꯐꯤ ꯅꯔꯣꯜꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯅꯧꯀꯣ ꯍꯣꯔꯦꯟ ꯁꯟ ꯒꯥꯔꯤ ꯂꯥꯛꯂꯒ ꯅꯪꯉꯧꯔꯣꯏ ꯃꯇꯥꯒꯨꯝ ꯂꯣꯏꯁꯤꯟꯕꯗꯨ ꯇꯧꯒꯅꯨ ꯆꯥꯎꯕ ꯁꯟ ꯒꯥꯔꯤ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯥꯂꯪꯕꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ ꯑꯍꯟꯅꯤꯅ ꯉꯥꯡꯈ꯭ꯔꯄꯣ ꯅꯤꯡꯊꯣꯛ ꯁꯟ ꯒꯥꯔꯤ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯤꯠꯁꯦ ꯎꯏꯁꯤꯜꯂꯒ ꯉꯇꯪ ꯇꯨꯝꯕꯁꯤꯗ ꯅꯥꯎꯇꯣꯟ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯩꯍꯧꯔꯣ ꯍꯦꯛ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯤꯅ ꯉꯝꯃꯔꯣꯏ ꯆꯣ ꯏꯊꯟꯗ ꯂꯩꯍꯧꯕꯗꯤ ꯇꯝꯅꯕ ꯃꯐꯝꯒ ꯃꯥꯜꯂꯤ ꯏꯁꯨꯛꯀꯁꯨ ꯑꯣꯏꯗꯅ ꯎꯃꯪꯅꯦꯅ ꯉꯁꯥꯏ ꯑꯌꯨꯛ ꯃꯍꯥꯖꯣ ꯂꯥꯛꯇꯨꯅ ꯁꯦꯜ ꯄꯤꯔꯝꯂꯕ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯕꯒꯤ ꯁꯦꯜ ꯄꯤꯔꯛꯇꯕꯁꯤꯗ ꯊꯥꯗꯣꯏ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯕꯥꯖꯤ ꯁꯦꯜ ꯑꯝꯇ ꯄꯤꯅꯔꯛꯇ꯭ꯔꯤꯌꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯥꯂꯪꯕ ꯃꯥꯅ ꯃꯈ꯭ꯋꯥꯡꯗ ꯍꯦꯛ ꯌꯦꯞꯄ ꯊꯥꯡꯗꯨ ꯃꯈꯨꯝ ꯄꯥꯟꯗꯨꯅ ꯀꯤꯅꯕ ꯁꯦꯝꯅ ꯈꯨꯝꯂꯛꯏ ꯂꯧꯒꯤꯒ ꯂꯧꯔꯨꯔꯅꯨꯗ ꯏꯄꯥꯒꯤ ꯊꯥꯗꯣꯏ ꯀꯔꯤꯒꯩꯗꯤ ꯂꯧꯔꯣꯏꯗꯣꯔꯤꯕ ꯊꯥ ꯀꯌꯥꯅꯣ ꯑꯩꯅ ꯍꯥꯎꯅ ꯊꯣꯡꯂꯒ ꯄꯤꯖꯔꯤꯗꯣ ꯅꯣꯏꯅ ꯊꯣꯡꯖꯕ ꯑꯣꯏꯔꯝꯃꯗꯤ ꯆꯦꯡ ꯆꯪꯕ ꯌꯥꯎ ꯆꯒꯥ ꯀꯥꯕ ꯌꯥꯎ ꯇꯧꯗꯅ ꯆꯥꯔꯝ ꯊꯛꯂꯝ ꯑꯝꯇ ꯈꯪꯂꯝꯃꯣꯏꯗꯣꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯐꯅ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯈꯟꯗꯣꯛꯑꯣ ꯍꯦꯛ ꯏꯆꯥꯁꯤꯗꯤ ꯉꯝꯃꯔꯣꯏ ꯕꯥꯖꯤ ꯋꯥꯔꯤꯈꯩ ꯃꯇꯝ ꯃꯥꯡꯉꯒ ꯀꯥꯏꯊꯣꯛꯑꯦ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯉꯦ ꯃꯁꯥꯅ ꯄꯤꯔꯛꯄ꯭ꯔꯥ ꯉꯥꯏꯕꯅꯤ ꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯊꯧꯔꯨꯈꯤꯒꯦ ꯑꯩ ꯍꯧꯖꯤꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯂꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯊꯦꯝꯕꯨꯡ ꯁꯦꯜ 2 ꯂꯧꯊꯣꯛꯂꯒ ꯊꯥꯗꯣꯏꯗ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦ ꯏꯆꯥꯅ ꯈꯨꯔꯥꯇꯣꯟꯒꯤ ꯃꯍꯨꯠ ꯆꯥꯛ ꯊꯣꯡꯕꯤꯕꯒꯤ ꯊꯥꯗꯣꯏ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯒ ꯈꯨꯔꯥꯇꯣꯟ ꯈꯛꯇꯅꯤ ꯁꯦꯜ ꯄꯤꯅꯤ ꯈꯪꯉꯤꯁꯦ ꯑꯇꯩꯁꯤꯗꯤ ꯈꯪꯁꯤꯟꯅꯗꯅ ꯂꯣꯏ ꯂꯩꯅꯈ꯭ꯔꯦ ꯈꯨꯔꯥꯇꯣꯟꯅ ꯁꯦꯜ 2 ꯄꯤꯔꯁꯤ ꯍꯥꯏꯔꯝꯂꯕꯅꯤ ꯂꯧꯔꯨꯔꯣ ꯍꯣꯏ ꯈꯨꯔꯥꯇꯣꯟ ꯑꯗꯨꯗꯤ ꯑꯩ ꯁꯦꯜ ꯂꯧꯔꯨꯈꯤꯒꯦ ꯂꯧꯔꯨꯔꯣ
ꯆꯥꯎꯕ ꯊꯥꯗꯣꯏ ꯂꯥꯛꯄ ꯎꯕꯗ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯅꯁꯥꯅ ꯈꯪꯅ ꯁꯦꯜ 2ꯅꯤ ꯄꯤꯅꯔꯣ, ꯏꯆꯦ ꯊꯥꯗꯣꯏ ꯁꯦꯜ ꯂꯧꯕ ꯂꯥꯛꯑꯦ, ꯁꯦꯜꯁꯦ ꯍꯥꯞꯆꯤꯟꯗ꯭ꯔꯤꯉꯩꯗ ꯄꯤꯔꯝꯃꯒꯦ ꯆꯥꯎꯕ, ꯍꯥꯏꯅꯗ꯭ꯔꯤꯈꯩ ꯈꯪꯗꯦ ꯅꯣꯏ ꯁꯤꯅꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗꯒꯤ ꯁꯦꯜ 2 ꯈꯣꯝꯒꯠꯂꯒ ꯊꯥꯗꯣꯏꯗ ꯄꯤꯔꯛꯏ꯫ ꯏꯆꯦ ꯆꯥꯛꯊꯣꯡ ꯁꯦꯜ ꯏꯋꯥꯠꯇꯅꯤ, ꯁꯦꯜ ꯑꯃꯁꯤꯅ ꯉꯃꯛ ꯂꯩꯔꯒ ꯆꯥꯎ, ꯁꯦꯜ ꯈꯣꯝꯒꯠꯄꯤꯕꯒꯤ ꯏꯆꯦꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦ, ꯃꯊꯪ ꯂꯥꯡꯐꯩ ꯆꯠꯄꯗꯁꯨ ꯏꯆꯦ ꯌꯥꯎꯁꯤꯀꯣ, ꯁꯦꯜ 2 ꯈꯥꯏꯗꯣꯛꯂꯒ ꯊꯝꯂꯕꯅꯤ ꯏꯆꯦꯒꯤ꯫ ꯑꯗꯨ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯅꯆꯦꯅ ꯈꯪꯈ꯭ꯔꯕꯅꯤ ꯅꯍꯥꯟꯅ꯫ ꯅꯥꯎꯇꯣꯟ, ꯏꯆꯦꯅ ꯊꯣꯡꯕ ꯁꯥ ꯊꯣꯡꯕꯒꯤ ꯃꯍꯥꯎꯗꯨꯗꯤ ꯀꯥꯎꯕ ꯉꯝꯃꯣꯏꯍꯦ ꯌꯨꯝꯗ ꯍꯜꯂꯁꯨ꯫ ꯍꯋꯥꯏ ꯊꯣꯡꯕꯗꯨꯗꯤ ꯍꯥꯎꯇ꯭ꯔꯣ ꯅꯥꯎꯇꯣꯟ? ꯅꯥꯎꯇꯣꯟ ꯍꯋꯥꯏ ꯄꯟꯕꯗꯨꯗ ꯁꯨꯒꯠꯂꯒ, ꯍꯋꯥꯏꯗꯤ ꯅꯧꯄ꯭ꯋꯥꯗꯤ ꯀꯌꯥ ꯀꯩꯗꯧꯗꯦꯗ ꯏꯆꯦ꯫ ꯅꯪꯅ ꯍꯋꯥꯏ ꯇꯥꯊꯤꯕꯁꯤꯗꯤ ꯀꯔꯤꯒ ꯆꯥꯡꯗꯝꯅꯅꯤ? ꯐꯔꯦ, ꯑꯗꯨꯗꯤ ꯏꯆꯦꯁꯨ ꯑꯋꯥꯠ ꯑꯄꯥ ꯀꯥꯎꯍꯧꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯈꯤꯒꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯟ ꯒꯥꯔꯤꯁꯨ ꯂꯥꯛꯂꯗꯨꯅ ꯃꯌꯥꯝꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ꯫ ꯁꯣꯝꯗ ꯃꯦꯝ ꯃꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯅꯨꯄꯤꯒ ꯍꯜꯂꯛꯀꯅꯤ ꯄꯥꯎ ꯇꯥꯕꯗ ꯃꯩ ꯑꯣꯛꯀꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯣꯡꯒꯥꯜꯗ ꯉꯥꯏꯗꯨꯅ ꯂꯦꯞꯂꯤ꯫ ꯊꯥꯗꯣꯏꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯂꯩꯀꯥꯏꯒꯤ ꯃꯇꯥ ꯁꯅꯥꯖꯥꯎꯕꯤꯁꯨ ꯃꯇꯥ ꯍꯜꯂꯛꯂꯅꯤ ꯄꯥꯎ ꯇꯥꯕꯗ ꯎꯅꯕ ꯂꯥꯛꯂꯤ꯫ ꯏꯅꯦ, ꯊꯥꯗꯣꯏ ꯍꯣꯏ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯍꯜꯂꯛꯇ꯭ꯔꯤ, ꯉꯔꯥꯡ ꯆꯥꯛ ꯆꯥꯔꯒ ꯅꯣꯡꯃꯒꯤ ꯂꯝꯕꯤꯗ ꯂꯥꯛꯇꯣꯏꯅꯤ꯫ ꯑꯗꯨꯗꯤ ꯂꯥꯞꯄꯤꯀꯣ ꯏꯅꯦ, ꯏꯇꯥ ꯊꯥꯗꯣꯏꯅ ꯂꯥꯡꯐꯩ ꯆꯠꯂꯤꯗꯣ? ꯂꯥꯞꯄꯤ ꯁꯅꯥꯖꯥꯎꯕꯤ, ꯆꯥꯛ ꯏꯟꯁꯥꯡꯗꯤ ꯂꯣꯏꯔꯕ꯭ꯔꯣ ꯏꯅꯦ? ꯂꯣꯏꯔꯦ, ꯏꯅꯦꯅ ꯉꯟꯇꯥ ꯌꯥꯍꯧꯗꯨꯅ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯔꯕꯅꯤ꯫ ꯀꯨꯏꯔꯦꯀꯣ ꯏꯅꯦ ꯏꯇꯥ ꯊꯥꯗꯣꯏ ꯎꯗꯕꯁꯦ? ꯀꯨꯏꯔꯦ ꯎꯗꯕ ꯏꯆꯥꯗꯣ, ꯎ ꯌꯥꯟꯅꯕ ꯍꯣꯠꯅꯕꯗ ꯃꯈꯨꯕꯥꯛꯀꯗꯨ ꯀꯨꯔꯣꯟ ꯍꯨꯔꯝꯂꯅꯤ, ꯁꯤꯡꯖꯪ ꯄꯥꯏꯗꯨꯅ ꯎꯖꯥꯎ ꯌꯥꯟꯕꯗ ꯏꯁꯤꯡ ꯍꯥꯜꯂꯝꯃꯅꯤ ꯃꯈꯨꯠꯇꯨ, ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯇꯅꯧ ꯂꯩꯒꯗꯕ ꯈꯨꯠꯇꯨꯅ ꯍꯩꯖꯤꯟꯗꯨꯅ ꯀꯟ ꯂꯥꯎꯔꯝꯂꯅꯤ꯫ ꯏꯅꯦ, ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨꯗ, ꯏꯇꯥꯗꯤ ꯅꯨꯄꯤꯅꯤꯅ ꯌꯥꯝꯅ ꯌꯥꯜꯂꯝꯃꯣꯏꯌꯦ꯫ ꯊꯥꯖꯗꯦ ꯑꯩꯗꯤ ꯁꯅꯥꯖꯥꯎꯕꯤ, ꯅꯪꯒꯤ ꯅꯇꯥꯅ ꯎ ꯌꯥꯜꯂꯝꯃꯣꯏ ꯍꯥꯏꯕ, ꯃꯃꯥ ꯑꯩꯅ ꯃꯒꯨꯜ ꯈꯪꯉꯤ ꯏꯆꯥꯒꯤ꯫ ꯏꯅꯦ, ꯑꯩꯗꯤꯅꯦ ꯏꯇꯥꯅ ꯁꯦꯜ ꯃꯌꯥꯝ ꯄꯨꯗꯨꯅ ꯍꯜꯂꯛꯂꯒ ꯃꯊꯪ ꯂꯥꯡꯐꯩ ꯆꯠꯄꯗꯁꯨ ꯑꯩ ꯌꯥꯎꯗꯣꯏꯅꯤ, ꯃꯥꯅ ꯁꯦꯜ ꯀꯌꯥꯝ ꯄꯨꯔꯛꯑꯗꯤ꯫ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯗꯤ ꯏꯅꯦ ꯋꯥꯈꯜ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯁꯅꯥꯖꯥꯎꯕꯤ꯫ ꯏꯅꯦ, ꯏꯇꯥ ꯍꯣꯏ ꯂꯥꯛꯑ ꯃꯥꯜꯂꯦ, ꯑꯩ ꯆꯪꯉꯨꯒꯦ, ꯃꯣꯏꯒꯤ ꯁꯟ ꯒꯥꯔꯤꯅ ꯈꯥꯝꯂꯤꯕ ꯃꯅꯥꯛꯁꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯄꯥꯒ ꯃꯥꯒꯒꯤ ꯐꯤꯌꯣꯝꯁꯤꯡꯗꯨ ꯁꯟ ꯒꯥꯔꯤ ꯃꯊꯛꯇꯒꯤ ꯊꯥꯡꯊꯔꯝꯃꯤ꯫ ꯃꯥꯂꯪꯕꯅ ꯁꯟ ꯒꯥꯔꯤꯒꯤ ꯁꯦꯜ ꯄꯤꯅꯕ ꯁꯦꯜ ꯂꯧꯊꯣꯛꯂꯤ꯫ ꯁꯅꯥꯖꯥꯎꯕꯤ ꯆꯦꯟꯁꯤꯜꯂꯛꯂꯒ, ꯏꯇꯥ, ꯑꯩ ꯑꯃ ꯄꯥꯏꯔꯛꯀꯦ ꯐꯤꯌꯣꯝꯁꯦ꯫ ꯌꯥꯏꯌꯦ ꯏꯇꯥ, ꯄꯥꯏꯔꯛꯑꯣ꯫ ꯏꯇꯥ, ꯂꯥꯡꯐꯩ ꯆꯠꯄ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯅꯨꯡꯉꯥꯏꯌꯦ ꯏꯇꯥ꯫ ꯁꯦꯜꯗꯤ ꯀꯌꯥꯝ ꯐꯪꯉꯤ ꯏꯇꯥ? ꯌꯥꯝ ꯐꯪꯉꯤ ꯏꯇꯥ, ꯋꯥꯔꯁꯨ ꯎꯒꯗꯣ ꯌꯥꯝ ꯆꯥꯎꯖꯥꯠꯅꯤ ꯌꯥꯜꯂꯤꯗꯣ, ꯃꯤ 2-3ꯅꯒ ꯀꯣꯟꯕ ꯊꯨꯡꯕ ꯑꯝꯇ ꯅꯠꯇꯤꯌꯦ ꯌꯥꯜꯂꯤꯗꯣ꯫ ꯑꯁ, ꯑꯗꯨꯗꯤ ꯁꯤꯡꯖꯪ ꯑꯊꯧꯕ ꯅꯠꯇ꯭ꯔꯗꯤ ꯇꯨꯞꯄ ꯉꯝꯂꯝꯃꯣꯏꯀꯣ? ꯉꯝꯗꯦ ꯏꯇꯥ, ꯑꯗꯣ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯁꯤ, ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯥꯡꯐꯩ ꯆꯠꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ, ꯂꯤꯡꯖꯦꯜꯕꯨ ꯃꯥꯟꯅꯔꯗꯤ꯫ ꯍꯣꯏ ꯏꯇꯥ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ, ꯑꯩ ꯃꯊꯪ ꯍꯥꯏꯔꯝꯃꯒꯦ ꯃꯌꯥꯝꯗ, ꯏꯇꯥꯁꯨ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯎ꯫ ꯆꯥꯛ ꯆꯥꯈꯤꯁꯤ ꯏꯇꯥ꯫ ꯆꯥꯔꯣꯏꯒꯦ, ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯑꯗꯨꯗꯤ ꯂꯩꯍꯧꯔꯦꯀꯣ ꯏꯇꯥ, ꯍꯣꯔꯦꯟ ꯊꯣꯛꯂꯛꯑꯒꯦ꯫ ꯍꯣꯏ ꯏꯇꯥ, ꯊꯣꯛꯂꯛꯄꯗꯤ ꯀꯥꯎꯕ ꯌꯥꯗꯦꯀꯣ? ꯀꯥꯎꯔꯣꯏ꯫ ꯁꯅꯥꯖꯥꯎꯕꯤ ꯃꯪꯒꯣꯜꯗꯨꯗ ꯐꯤꯌꯣꯝꯗꯨ ꯊꯅꯝꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯃꯥꯂꯪꯕꯅ, ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯊꯥꯗꯣꯏ, ꯃꯩꯁꯤ ꯀꯥꯜ꯫ ꯍꯣꯏ ꯕꯥꯖꯤ꯫ ꯃꯦꯝꯕꯅ, ꯆꯥꯛ ꯏꯟꯁꯥꯡꯒ ꯂꯣꯏꯔꯕꯅꯤ ꯏꯃꯥꯅ, ꯏꯆꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯂꯐꯨ ꯊꯔꯣ ꯄꯥꯛꯅꯝ ꯑꯃꯁꯨ ꯇꯧꯏ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯏꯔꯨ ꯑꯝꯇ ꯂꯨꯖꯊꯣꯛꯎꯈꯤꯒꯦ, ꯑꯗꯨꯒ ꯆꯥꯛꯈꯨꯝ ꯆꯪꯉꯛꯑꯒꯦ꯫ ꯆꯪꯉꯥꯅꯨ, ꯄꯣꯊꯥꯔꯣ, ꯏꯃꯥ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯂꯒꯦ꯫ ꯅꯄꯥꯒ ꯅꯪꯒꯅ ꯏꯔꯨꯖꯔꯤꯉꯩꯗꯅꯦ ꯏꯃꯥꯅ ꯍꯜꯂꯛꯀꯅꯤ꯫ ꯃꯥꯂꯪꯕꯅ, ꯏꯄꯥꯗꯤ ꯆꯥꯛ ꯇꯣꯛꯂꯒ ꯋꯥꯈꯜ ꯇꯥꯅ ꯂꯨꯔꯅꯤ꯫ ꯃꯦꯝꯕꯅ, ꯍꯧꯔꯛꯂꯕ꯭ꯔꯥ ꯃꯣꯏ ꯕꯥꯁꯤꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ? ꯏꯔꯨꯖꯔꯨꯔꯒ ꯏꯪꯅ ꯆꯥꯕ ꯌꯥꯕꯗꯣ? ꯁꯥꯅ ꯆꯥꯅꯤꯡꯕ, ꯑꯗꯨꯅ ꯏꯔꯨꯖꯔꯣꯏ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ, ꯊꯤꯔꯨꯔꯣ ꯆꯠꯂꯣ ꯃꯃꯥ꯫ ꯍꯣꯏ, ꯊꯤꯔꯨꯔꯒꯦ ꯃꯣꯏ ꯕꯥꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯃꯤꯠ ꯂꯩꯊꯔꯛꯄ ꯃꯇꯝꯗꯨꯗ ꯊꯥꯗꯣꯏ ꯄꯣꯊꯥꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯄꯨꯟꯁꯤꯟꯅꯔꯒ ꯂꯩꯔꯖꯥꯠꯂ ꯃꯌꯥꯝꯗꯨꯅ? ꯑꯃꯨꯛ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯕꯗ ꯅꯨꯃꯤꯠ ꯇꯥꯈꯤꯗꯣꯏ ꯖꯥꯠꯂ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯎ ꯄꯔꯦꯡ ꯍꯧꯔꯤꯕꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯂꯩꯗꯤ ꯂꯩꯔ ꯃꯥꯜꯂꯦ ꯃꯌꯥꯝꯁꯦ꯫ ꯁꯅꯥꯖꯥꯎꯕꯤ ꯍꯣꯏꯁꯨ ꯊꯥꯗꯣꯏ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯥꯛꯑꯦ, ꯊꯥꯗꯣꯏ ꯂꯥꯛꯑꯦ, ꯃꯥꯅ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ? ꯃꯌꯥꯝꯗꯨꯁꯨ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯊꯥꯗꯣꯏ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯏꯇꯥ ꯏꯅꯥꯎ ꯏꯆꯦ ꯃꯌꯥꯝꯒ ꯄꯨꯟꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔ ꯂꯤꯛꯇꯛ ꯇꯧꯕꯤ ꯃꯅꯤ ꯂꯩꯃꯅ ꯁꯠ ꯈꯨꯝꯂꯛꯏ꯫ ꯅꯨꯡꯁꯤꯕꯒ ꯂꯥꯏꯔꯤ ꯊꯥꯗꯣꯏ, ꯑꯩꯈꯣꯏ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯦ, ꯑꯗꯨꯅ ꯂꯥꯡꯐꯩ ꯆꯠꯄꯒꯤ ꯋꯥꯔꯤꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤꯗꯣ ꯍꯥꯏꯔꯛꯑꯣ꯫ ꯅꯪꯅ ꯂꯥꯡꯐꯩ ꯆꯠꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ,
ꯂꯩꯀꯥꯏꯅꯤꯅ ꯃꯤ ꯈ꯭ꯋꯥꯏ ꯂꯩꯀꯥꯏꯗꯧꯅ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯁꯤꯟꯐꯝꯁꯨ ꯂꯩꯇꯦꯗꯣ ꯇꯣꯜꯂꯤꯗ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯊꯥꯗꯣꯏ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯆꯦ ꯂꯪꯐꯩꯗ ꯎ ꯌꯥꯟꯕ ꯆꯠꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯊꯕꯛ ꯁꯨꯐꯝ ꯂꯩꯇꯕ ꯑꯩꯈꯣꯏꯗꯗꯤ ꯂꯪꯐꯩ ꯆꯠꯂꯒ ꯎ ꯌꯥꯟꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯁꯤꯟꯐꯝ ꯑꯅꯤ ꯁꯨꯔꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯎꯒ ꯌꯥꯟꯅꯔꯒ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦ ꯁꯅꯥꯖꯥꯎꯕꯤꯅ ꯑꯗꯨꯗꯤ ꯃꯊꯪ ꯂꯪꯐꯩ ꯆꯠꯄꯗꯗꯤ ꯁꯤꯗ ꯄꯨꯜꯂꯤꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯌꯥꯎꯔꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯑꯃꯗꯤ ꯁꯨꯅꯤꯡꯉꯤ ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯐꯝꯗꯤ ꯂꯩꯇꯦ ꯊꯥꯞꯄ ꯂꯩꯀꯥꯏꯗ ꯌꯨꯝ ꯁꯥꯟꯗꯣꯛꯄꯗ ꯂꯩꯔꯒ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯝꯕꯗꯨꯁꯨ ꯁꯦꯜ ꯆꯪꯕꯅꯤꯅ ꯉꯝꯗꯦ ꯃꯅꯤ ꯂꯩꯃꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯪꯐꯩ ꯆꯠꯄ ꯑꯍꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯔꯣꯏꯌꯦ ꯍꯥꯟꯅ ꯃꯣꯏꯗ ꯎ ꯌꯥꯟꯕꯒꯤ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯄꯤꯌꯣꯅ ꯊꯥꯗꯣꯏꯅ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯕꯥꯖꯤꯗ ꯍꯥꯏꯔꯒ ꯑꯗꯨꯝ ꯌꯥꯅꯤꯌꯦ ꯏꯆꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯗꯣ ꯑꯍꯥꯟꯕ ꯆꯠꯄ ꯑꯣꯏꯕꯅꯤꯅ ꯅꯨꯄꯥ ꯈꯔꯒ ꯆꯠꯇꯕꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗꯤ ꯎ ꯌꯥꯟꯕꯒꯤ ꯃꯔꯝꯁꯨ ꯀꯩꯁꯨ ꯈꯪꯗꯕꯅꯤꯅ ꯁꯅꯥꯖꯥꯎꯕꯤꯅ ꯍꯣꯏ ꯌꯥꯏꯌꯦ ꯃꯣꯏꯒꯤ ꯃꯔꯛꯇ ꯆꯠꯄ ꯑꯗꯨꯒ ꯃꯊꯪꯗꯒꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯆꯠꯂꯕ ꯃꯌꯥꯝꯗꯣ ꯁꯅꯥꯖꯥꯎꯕꯤꯒꯤ ꯋꯥꯗꯨꯗ ꯌꯥꯏ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯅꯔꯛꯏ ꯐꯔꯛ ꯈꯔ ꯇꯥꯒꯟꯕꯤ ꯂꯩꯔꯥꯡꯅ ꯑꯗꯣ ꯏꯆꯦ ꯊꯥꯗꯣꯏ ꯂꯩꯕ ꯁꯥꯕꯗꯤ ꯀꯝꯗꯧꯕ ꯅꯨꯄꯥꯁꯤꯡꯒ ꯑꯩꯈꯣꯏꯒ ꯄꯨꯟꯕꯁꯨ ꯌꯥꯔꯣꯏ ꯍꯌꯦꯡ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯗꯨꯅ ꯂꯧꯕꯤꯗꯗꯅꯀꯣ ꯑꯩꯗꯤ ꯄꯥꯈꯠꯂꯤ ꯌꯥꯝꯅ ꯊꯥꯗꯣꯏꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯆꯪꯉꯤꯕ ꯂꯩꯔꯥꯡ ꯅꯪꯕꯣ ꯂꯩꯕ ꯆꯥꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯃꯗꯤ ꯇꯣꯉꯥꯟꯗꯣꯏꯅꯤ ꯀꯩ ꯅꯨꯄꯥꯒꯤꯅ ꯑꯃ ꯅꯨꯄꯤꯒꯤꯅ ꯑꯃ ꯑꯩꯅ ꯍꯟꯗꯛ ꯆꯠꯄꯗꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯁꯦꯝꯕꯤ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯃꯥꯗꯤ ꯂꯩꯔꯥꯡꯅꯤꯅ ꯈꯣꯏꯃꯨ ꯌꯥꯝ ꯏꯟꯕꯅꯤ ꯃꯁꯛ ꯏꯊꯤ ꯏꯊꯤꯈꯩ ꯅꯨꯄꯥꯒ ꯌꯥꯝ ꯀꯣꯏꯕꯅꯤ ꯏꯆꯦ ꯃꯌꯥꯝ ꯋꯥ ꯅꯣꯛꯏ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯅꯣꯛꯂꯤꯉꯩ ꯅꯨꯡꯁꯤꯠꯅ ꯄꯨꯔꯛꯇꯨꯅ ꯃꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯌꯥꯝ ꯍꯧꯅ ꯇꯥꯔꯛꯂꯝꯃꯤ ꯅꯣꯛꯂꯝꯕ ꯃꯌꯥꯝꯗꯨ ꯆꯞ ꯆꯞ ꯂꯦꯞꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯌꯥꯝ ꯀꯤꯅ ꯀꯞꯂꯤꯒ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯇꯝꯅꯔꯤ ꯆꯠꯂꯣꯏ ꯆꯦ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩꯌꯦ ꯇꯝꯅꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯀꯞꯊꯣꯔꯛꯏ ꯃꯅꯤ ꯂꯩꯃ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯆꯩꯔꯛꯏ ꯇꯥꯅꯤꯡꯗꯦ ꯑꯄꯤꯛ ꯑꯗꯨꯒꯤ ꯅꯔꯤꯡꯖꯦꯜ ꯑꯗꯨꯅ ꯂꯪꯐꯩ ꯆꯠꯄ ꯌꯥꯎꯅꯤ ꯀꯥꯏꯅ ꯍꯥꯏꯖꯕꯁꯨ ꯁꯥꯔꯤ ꯑꯣꯏꯔꯣꯏ ꯏꯕꯦꯝꯃ ꯅꯪꯗꯤꯅꯦ ꯂꯧꯕꯨꯛꯇꯒꯤ ꯀꯛꯊꯨꯝ ꯇꯥꯜꯂꯒ ꯐꯨꯠꯂꯒ ꯆꯥꯔꯒ ꯂꯩꯌꯨ ꯅꯌꯨꯝꯗ ꯀꯤꯕꯩ ꯀꯞꯄꯤꯅꯤ ꯀꯩꯅꯣ ꯏꯆꯦꯃꯅꯤ ꯂꯪꯐꯩ ꯆꯠꯄꯒ ꯑꯩꯅ ꯀꯞꯄꯒ ꯃꯔꯤ ꯂꯩꯅꯗꯤꯌꯦ ꯑꯁꯤꯗ ꯃꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯁꯦ ꯇꯝꯅꯕ ꯅꯠꯇꯦꯀꯣ ꯚꯥꯞ ꯐꯔꯒ ꯄꯨꯊꯣꯛꯂꯛꯀꯅꯨ ꯅꯨꯡꯊꯤꯜꯁꯤꯗ ꯑꯗꯨꯗꯤ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯏꯆꯦ ꯑꯣ ꯏꯅꯦ ꯑꯃꯨꯔꯩꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯗꯣ ꯈꯪꯕ꯭ꯔꯣ ꯑꯗꯨꯅꯦꯅ ꯈꯪꯖꯈꯤꯗ꯭ꯔꯦ ꯏꯆꯦ ꯁꯍꯔ ꯃꯅꯥꯛꯀꯤ ꯂꯩꯀꯥꯏꯗ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯣ ꯈꯪꯉꯦ ꯏꯆꯦ ꯑꯗꯨꯗꯣ ꯃꯥꯒ ꯅꯤꯁꯥ ꯆꯥꯃꯤꯟꯅꯕ ꯅꯨꯄꯥꯁꯤꯡꯒ ꯃꯔꯩ ꯇꯧꯔꯒ ꯌꯦꯠꯅꯔꯛꯄꯗ ꯐꯨꯅꯕꯗ ꯁꯤꯔꯦꯌꯦ ꯑꯗꯨꯒꯤꯅꯤ ꯏꯅꯦ ꯑꯃꯨꯔꯩꯅ ꯀꯞꯄꯤꯕ ꯈꯪꯉꯕ ꯊꯥꯗꯣꯏꯅ ꯃꯣꯏ ꯏꯅꯦꯗꯣ ꯌꯥꯝ ꯄꯣꯡꯉꯦ ꯍꯥꯏꯕꯅꯤ ꯁꯦꯜꯈꯔ ꯄꯥꯏꯔꯤ ꯃꯆꯥꯅꯨꯄꯥ 2 ꯄꯣꯛꯂꯒ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯂꯩꯈꯤ ꯀꯥꯏꯅꯒ ꯑꯩꯅ ꯂꯪꯐꯩ ꯆꯠꯈ꯭ꯔꯤꯉꯩꯗꯁꯨ ꯑꯩꯈꯣꯏ ꯏꯃꯥꯗ ꯀꯩꯅꯣ ꯌꯥꯝ ꯉꯥꯡꯉꯦꯌꯦ ꯁꯅꯥꯖꯥꯎꯕꯤꯅ ꯏꯅꯦ ꯑꯃꯨꯔꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯩꯀ꯭ꯔꯨ ꯀꯛꯂꯒ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝꯅ ꯈꯪꯅꯔꯒ ꯂꯩꯔꯕ ꯑꯍꯜꯗꯨꯕꯨ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯍꯩꯀ꯭ꯔꯨ ꯆꯥꯔꯨꯁꯤ ꯃꯦꯝ ꯃꯌꯥꯝ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯥꯂꯪꯕꯅ ꯍꯪꯂꯛꯏ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯂꯩꯔꯒꯦ ꯃꯃꯥ ꯅꯪꯅ ꯑꯗꯨꯛ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨꯕꯨ ꯃꯦꯝ ꯁꯣꯔꯒꯗꯨ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯏꯅꯦ ꯑꯃꯨꯔꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯃꯈꯣꯏ ꯅꯤꯁꯥ ꯆꯥꯃꯤꯟꯅ ꯃꯁꯦꯟ ꯈꯠꯅꯗꯨꯅ ꯐꯨꯅꯔꯛꯄꯗ ꯁꯣꯛꯄꯗꯒꯤ ꯁꯤꯔꯦꯌꯦ ꯃꯣꯏ ꯕꯥꯖꯤ ꯑꯗꯨꯒꯤ ꯍꯔꯥꯎꯔꯤꯕ ꯑꯩꯁꯦ ꯃꯥꯗꯤ ꯐꯧ ꯑꯆꯪꯕ 2 ꯄꯣꯛꯏ ꯀꯥꯏꯅ ꯌꯥꯝ ꯎꯁꯤꯠꯈꯤꯗꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯄꯤꯕ ꯐꯧ ꯑꯆꯪꯕ ꯑꯃ ꯃꯊꯛꯇ ꯀꯥꯕ ꯍꯧꯈ꯭ꯔꯦꯗꯅ ꯅꯨꯄꯤ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯃꯤꯅ ꯊꯔꯛ ꯀꯔꯤꯅꯤ ꯈꯟꯈꯤꯅꯤ ꯍꯥ ꯃꯤ ꯁꯤꯔꯒ ꯅꯪꯅ ꯄꯪꯉꯥꯎꯇ ꯅꯣꯛꯂꯤꯕꯗꯨꯕꯨ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯄ ꯅꯠꯇꯤꯌꯦ ꯑꯩꯒꯤꯁꯤ ꯃꯣꯏ ꯕꯥꯖꯤ ꯏꯆꯦ ꯑꯃꯨꯔꯩꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯉꯥꯡꯂꯛꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯄ ꯑꯗꯨꯅꯅꯤ ꯑꯩꯕꯨ ꯍꯥꯏꯐꯦꯠ ꯌꯧꯔꯨꯕꯅ ꯐꯗꯣꯏꯔ ꯃꯃꯥ ꯀꯗꯥꯏꯗꯅꯣ ꯌꯧꯔꯨꯗꯣꯏꯕꯨ ꯃꯣꯏ ꯕꯥꯖꯤ ꯍꯩꯃ ꯑꯁꯤ ꯐꯝꯅ ꯅꯠꯇ꯭ꯔꯗꯤ ꯀꯗꯥꯏꯗ ꯑꯣꯏꯔꯨꯅꯤ ꯍꯥꯏꯕꯒꯤꯅꯤ ꯃꯃꯥ ꯄꯪꯁꯤꯟꯈ꯭ꯔꯕ꯭ꯔꯥ ꯅꯪꯕꯨ ꯑꯣ ꯑꯗꯨꯗꯤ ꯃꯣꯏ ꯕꯥꯖꯤꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯅꯗꯤ ꯍꯥꯏꯖꯔꯔꯣꯏ ꯑꯩꯗꯤ ꯆꯠꯂꯣꯏ ꯃꯣꯏꯗꯒ ꯑꯃꯠꯇ ꯃꯥꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕ ꯖꯥꯠꯅꯤ ꯃꯃꯥ ꯑꯗꯨꯝꯅ ꯊꯃꯣꯏꯗ ꯃꯅꯣꯝ ꯊꯝꯅꯔꯒ ꯂꯩꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯍꯤꯡꯃꯤꯟꯅꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯁꯤꯔꯕꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯌꯧꯔꯨꯁꯤ ꯂꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯃꯣꯏ ꯕꯥꯖꯤ ꯆꯠꯄꯤꯔꯨꯔꯣ ꯑꯩꯗꯤ ꯆꯠꯂꯣꯏ ꯍꯥꯏꯕ ꯑꯩꯗꯤ ꯏꯆꯦ ꯑꯃꯨꯔꯩꯒꯤꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯆꯠꯂꯨ ꯅꯪꯅ ꯌꯥꯝ ꯆꯠꯅꯤꯡꯕ ꯃꯤꯒꯤꯗꯨꯗꯤ ꯀꯅꯥꯅ ꯈꯪꯕ ꯅꯪꯅ ꯏꯇꯩꯃ ꯑꯃꯨꯔꯩꯗꯒꯤ ꯍꯥꯟꯅ ꯆꯠꯈꯤꯗꯅ ꯏꯇꯩꯃ ꯑꯃꯨꯔꯩꯅ ꯍꯦꯛ ꯂꯥꯛꯆꯔꯁꯅꯤ ꯑꯩ ꯉꯥꯏꯍꯥꯛ ꯌꯧꯔꯨꯈꯤꯒꯦꯀꯣ ꯍꯣꯏ
ꯑꯃꯨꯔꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯁꯣꯔꯥ ꯁꯣꯟꯗ꯭ꯔꯤꯉꯩ ꯃꯆꯥꯅꯨꯄꯥ ꯑꯍꯜꯁꯨ ꯌꯨ ꯉꯥꯎꯕ ꯍꯦꯟꯃꯟꯗꯅ ꯂꯥꯏꯐꯝꯒꯤ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯜꯂꯒ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯃꯨꯔꯩ ꯃꯆꯥꯅꯨꯄꯥ ꯑꯍꯜꯕꯨ ꯀꯣꯟꯗꯨꯅ ꯇꯦꯡꯊꯥꯔꯤ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯀꯔꯤꯅꯣ ꯅꯆꯤꯜ ꯅꯅꯥꯎꯅ ꯈꯜꯂꯤꯕꯁꯤꯕꯣ? ꯏꯃꯥꯕꯨ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯏꯃꯥꯒꯤ ꯑꯆꯧꯕ? ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ꯫ ꯀꯞꯇꯨꯅ ꯂꯩꯊꯣꯔꯛꯄꯗ ꯅꯥꯀꯜꯗ ꯃꯦꯝꯃ ꯂꯦꯞꯄꯗꯨ ꯎꯕꯗ ꯑꯃꯨꯔꯩ ꯀꯞꯄꯒꯤ ꯃꯑꯣꯡ ꯁꯦꯝꯗꯣꯔꯛꯏ꯫ ꯏꯃꯥꯒꯤ ꯐꯧ ꯑꯆꯪꯕ ꯑꯍꯜ, ꯏꯃꯥꯗꯤ ꯄꯦꯟꯗꯦꯗꯣ ꯑꯣꯟꯊꯣꯛꯅ꯫ ꯏꯆꯥꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯦ, ꯏꯃꯥꯒꯤ ꯆꯪ ꯆꯪ ꯂꯥꯎꯕ ꯅꯈꯣꯏ ꯑꯅꯤꯅ ꯊꯪꯅ ꯊꯪꯅꯅ ꯂꯩꯇꯕꯁꯦ ꯐꯋꯥꯝ ꯄꯣꯛꯄꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯀꯂꯛ ꯃꯥꯡꯗ ꯆꯥꯡ ꯇꯥꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯏꯃꯥꯗꯤ ꯄꯦꯟꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯏꯃꯥ ꯄꯦꯟꯗꯦ꯫ ꯃꯌꯥꯝꯗꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯔꯩꯒꯤ ꯈꯨꯀꯞꯇꯨꯗ ꯅꯨꯡꯁꯤꯔꯛꯇꯕ, ꯌꯦꯡꯅꯤꯡꯗꯕ, ꯇꯥꯅꯤꯡꯂꯛꯇꯕ ꯑꯃ ꯌꯥꯎꯔꯛꯂꯗꯨꯅ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯌꯨ ꯄꯥꯝꯖꯕ ꯅꯨꯄꯥ ꯈꯔ ꯈꯛꯇ ꯉꯥꯏꯍꯧꯔꯤ꯫ ꯑꯃꯨꯔꯩ ꯃꯄꯤꯗꯨ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯕꯗꯨ ꯃꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯔꯛꯇꯕꯗꯨꯗ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯩꯃꯥ, ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯁꯤꯗꯤ꯫ ꯑꯩꯅꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯀꯞꯂꯨꯔꯦ, ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯝꯃ ꯍꯥꯏꯕꯤ ꯍꯥꯃꯦꯡ ꯃꯥꯟꯕꯤꯗꯨꯅ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯖꯥꯠꯅꯣ? ꯍꯥꯏ ꯅꯨꯄꯥꯁꯥ, ꯏꯆꯥ ꯅꯨꯄꯥꯁꯦ ꯄꯣꯂꯣꯏꯅꯕ ꯇꯧꯁꯤ ꯂꯥꯎꯅꯤ ꯅꯣꯏꯕꯣ꯫ ꯅꯣꯏꯒꯤ ꯌꯨ ꯋꯥꯗꯅꯕ ꯄꯤꯅꯤ ꯑꯩꯅ꯫ ꯍꯣꯏ ꯂꯥꯛꯏ ꯊꯥꯗꯣꯏ꯫ ꯃꯥꯅ ꯍꯟꯗꯛ ꯂꯥꯡꯐꯩ ꯆꯠꯄꯗ ꯐꯪꯂꯛꯄ ꯁꯦꯜꯗꯨ ꯃꯃꯥꯗ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯅ ꯍꯟꯗꯛ ꯂꯥꯡꯐꯩ ꯆꯠꯄꯗ ꯐꯪꯂꯛꯄ ꯁꯦꯟꯗꯨꯅꯤ ꯁꯤ, ꯊꯝꯖꯤꯜꯂꯣ꯫ ꯑꯩꯅ ꯐꯅꯦꯛꯀ ꯐꯨꯔꯤꯠꯀ ꯂꯩꯕꯒꯤ ꯁꯦꯜ 3ꯗꯤ ꯂꯧꯍꯧꯔꯦ꯫ ꯍꯣꯏ, ꯏꯆꯥꯒꯤ ꯑꯎꯟꯄꯣꯠ ꯂꯩꯅꯅꯕ ꯊꯝꯖꯤꯟꯕꯤꯒꯦ ꯏꯃꯥ꯫ ꯏꯆꯥꯗꯤ ꯌꯨꯝ ꯄꯥꯜꯂꯁꯨ ꯊꯕꯛ ꯁꯨꯐꯝ ꯂꯩꯇꯕ, ꯁꯦꯜ ꯇꯥꯟꯐꯝ ꯂꯩꯇꯕꯗꯗꯤ ꯌꯨꯝ ꯄꯥꯜꯍꯜꯂꯣꯏ꯫ ꯅꯪ ꯕꯥꯖꯤꯅꯁꯨ ꯄꯤꯔꯛꯏ꯫ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯅꯅꯕ ꯈꯔ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯂꯦꯝꯍꯧꯕꯗꯨꯅ ꯊꯝꯖꯤꯜꯂꯤ꯫ ꯑꯗꯣ ꯏꯃꯥ, ꯂꯥꯡꯐꯩ ꯆꯠꯄꯒꯤ ꯋꯥꯔꯤꯒ ꯍꯥꯏꯔꯛꯄ꯭ꯔꯣ ꯕꯥꯖꯤꯅ? ꯍꯥꯏ, ꯀꯔꯤ ꯅꯨꯃꯤꯠꯇꯒꯤ ꯅꯣꯡꯃ ꯂꯥꯡꯐꯩ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯕꯥꯖꯤꯗ ꯋꯥꯅꯣꯝꯂꯨꯈꯤꯒꯦ ꯑꯃꯨꯛꯇ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯊꯥꯗꯣꯏ꯫ ꯃꯥꯂꯪꯕ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗꯨ ꯁꯝꯕꯜ ꯈꯥꯖꯤꯟꯅꯕ ꯋꯥꯗꯨ ꯈꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯍꯟꯗꯛ ꯂꯥꯡꯐꯩ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯝꯕꯜ ꯈꯥꯖꯤꯜꯂꯝꯃꯗꯤ ꯌꯥꯔꯦꯗꯅ꯫ ꯕꯥꯖꯤ! ꯍꯣ ꯕꯥꯖꯤ! ꯀꯧꯗ꯭ꯔꯁꯨ ꯂꯥꯎꯅꯤ ꯏꯄꯥꯒꯤ ꯊꯥꯗꯣꯏ, ꯏꯄꯥ ꯑꯁꯤꯗ ꯂꯩꯅꯦ꯫ ꯕꯥꯖꯤ, ꯀꯩ ꯅꯨꯃꯤꯠꯇꯒꯤ ꯂꯥꯡꯐꯩ ꯆꯠꯇꯣꯏꯅꯣ? ꯍꯟꯗꯛ ꯊꯥ ꯂꯣꯏꯗꯧꯔꯦꯗꯅ꯫ ꯍꯣꯏ, ꯃꯊꯪ ꯊꯥꯒꯤ ꯄꯥꯟꯈꯠꯂꯛꯄ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯆꯠꯀꯅꯤ꯫ ꯀꯅꯥ ꯆꯠꯇꯣꯏꯕ? ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯄ ꯃꯤꯁꯤꯡꯗꯨ ꯆꯠꯂ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯣ ꯕꯥꯖꯤ, ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯏꯆꯦ ꯏꯅꯥꯎ ꯏꯇꯥꯁꯤꯡꯁꯨꯅꯦ ꯂꯥꯡꯐꯩ ꯆꯠꯄ ꯌꯥꯎꯒꯦ ꯍꯥꯏꯔꯦ꯫ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯃꯥꯂꯪꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯈꯨꯝꯂꯛꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯨꯄꯥꯒꯤ ꯀꯥꯡꯕꯨ ꯑꯃ, ꯅꯨꯄꯤꯒꯤ ꯀꯥꯡꯕꯨ ꯑꯃ ꯆꯠꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯨꯗꯤ ꯕꯥꯖꯤ, ꯑꯩ ꯃꯣꯏꯗ ꯍꯥꯏꯔꯨꯈꯤꯒꯦꯀꯣ꯫ ꯃꯣꯏꯗꯤ ꯋꯥꯁꯤ ꯇꯥꯕꯗ ꯍꯔꯥꯎꯔꯅꯤ ꯌꯥꯝꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯊꯥꯗꯣꯏ ꯃꯥꯂꯪꯕ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯍꯧꯗꯨꯅ ꯍꯥꯏꯍꯧꯏ꯫ ꯊꯕꯛꯇ ꯆꯤꯜꯍꯧ ꯂꯩꯈꯤꯗ꯭ꯔꯕ, ꯊꯤꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯃꯥꯕꯨ ꯏꯆꯥꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ꯫ ꯊꯕꯛ ꯁꯨꯐꯝ ꯂꯩꯇꯦꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥ ꯏꯔꯦꯡ ꯏꯃꯥꯟꯅꯕ ꯀꯌꯥ ꯉꯥꯎꯁꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯄꯥ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯡꯐꯩꯗ ꯎ ꯌꯥꯟꯕ ꯆꯠꯄ꯫ ꯉꯛꯄꯅꯤꯀꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ꯫ ꯑꯩꯗꯤ ꯏꯆꯥ ꯄꯤꯕ ꯄꯣꯛꯆꯗ꯭ꯔꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯩꯅ ꯍꯥꯟꯅ ꯈꯟꯖꯔꯝꯕ ꯏꯆꯥ ꯄꯤꯕ ꯈꯛꯇꯅ ꯁꯥꯒꯩ ꯂꯦꯞꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯑꯩ ꯉꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯦ꯫